ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯋꯥꯡ ꯏꯕꯣꯛ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯋꯥꯡ ꯏꯕꯣꯛ꯫ ꯃꯇꯝꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8 ꯈꯔ ꯍꯦꯜꯂꯤ꯫ ꯂꯩꯔꯥꯡꯇꯣꯟ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯀꯟꯅ ꯊꯣꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯣꯏꯔꯩ ꯄꯔꯞ ꯂꯥꯛꯇꯨꯅ ꯂꯩꯔꯥꯡꯇꯣꯟꯒꯤ ꯃꯅꯥꯛꯇ ꯐꯝꯂꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯥꯡꯇꯣꯟꯅ "ꯍꯩꯃꯥ ꯑꯉꯥꯡꯗꯤ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯣꯏꯔꯩꯅ "ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯗꯒꯤ ꯇꯨꯝꯊꯈ꯭ꯔꯦ. ꯑꯩꯁꯨ ꯍꯧꯗꯣꯛꯄꯗꯨ ꯇꯟꯗꯅ ꯑꯗꯨꯝ ꯊꯅꯝꯂꯕꯅꯤ꯫ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ. ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯁꯤ ꯑꯩꯗꯤ ꯏꯍꯩ ꯍꯩꯅꯗꯕꯒꯨꯝ ꯇꯧꯏ. ꯃꯐꯝ ꯑꯁꯤ ꯌꯣꯟꯊꯣꯛꯂꯝꯂꯒ ꯑꯩꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯑꯣꯏꯅ ꯆꯠꯂꯒ ꯂꯩꯔꯨꯕꯅꯕꯨ ꯍꯦꯟꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ?" ꯂꯩꯔꯥꯡꯇꯣꯟ ꯄꯣꯏꯔꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯗ "ꯑꯁ, ꯁꯤꯗ ꯁꯨꯝ ꯂꯩꯕ ꯀꯩꯗꯧꯏ ꯍꯥꯏꯔꯤꯕꯅꯣ? Sidasune sum lerga sum hainakadabani. Kadaidagi nongmani ni laga kamaina hainakadoribno. Hoine adubudi chumba aduda aina mafam masida piklingidigi lerakpu oiragadi mayam asigasu khangna chanakadaba. Aduga thabak ama karima karawargi matangdasu khara makhaidi chanajagadabani. Adubu aina mafam masida mina oinaga lakpanina sinthabangai khangdida tawrisi. Chadabadi yadi sitabadi yadi. Khangdre karam thogabano. Tha amani sujale ikoina mafam masida phaidunu lelibasi. Nangi chaktubu kada yorobagi. Asum na hairakpada Leirangtonna loiduri lamlabro haidun hagni. Poireina lamagi ngangati hayeng si pung 3 madaida hagulaga chattaba yadaba thabak ama leiri. Adudugini khara nganna tumningba. Asum na hairakpada Leirangtonna hoi haiduna chakado parap thongli. Somtana kamdauri Leirangton amadi poirei makoi anigi machanupi Phajathoi. Lairik parambadagi asum tumthakraba matungda mahaki mamangda kari ururabano khangdi. Yamna kanna mamaga mapaga kaurakpadagi Leirangton amadi poirei kaidoraba jano angangsina kanna lauribasibu haiduna Phajathoigi manakta jensetlai. Matamaduda Phajathoido kaplaga leiramle. Poireina hai kaidore sa tumbi ha nati kaidorage pabung lairibasidi. Asum na hairakpada Phajathoina haujik aigi inakta nupi ama lami. Nupi duna aingonda aiga sanarusi law haduna aibu koching jinglaga purami. Adusu yamna kijaba amamarak amada ayamna kiri. Asum na hairaka Phajathoido kapli. Matam maduda Poireina haira mang haibasidi mangnidana. Ai amamada puribado madu pharabani. Angambada purabadi nang sigadoribani ne. Asumna Phajathoigi wakhaladu na theinaba kidanaba haijillami. Matamada Leirangtonna pharesala ose chaksu loirabani charorasilo. Asumna Phajathoibu puduna lakhi. Masigi matung makoi loina ma chai sing chaba thakpa lorba matungda makoi punna tumkhre. Mathangi nongalamdai pung 3 khara helakpa adwaida poirei thabak aruba matakadoribani haiduna mafimoro loisinduna mahakti adumak thokre. Leirangtonna kadai chalibano haiduna hanglabasu Poireina horen thabak halaklaga oina hairaki hairamlaga adumak chatkre. Karib thabak pu oirigabano khangbana Leirangtonna to langtakna lehauri. Masigi matung nong ngapum torokpa adwaida Leirangtonsu hawalaktuna yumgi thabak inkhang tawkre. Hauji maki oinadi Phajathoi mafam masida lakpadagi school kadribani. Mahak mathang chahidagi oina emission tawduna school kagadoribani. Mataw asumna Phajathoi su ngahak tunamlaga nongan thoroppaduta hawgalakli. Tanja asida Leirangtondi maningda wairam taiduna leiringai tanjani. Phajathoido hawgalaklaga mangolna leplaga mamabu kauri. Mamadi
ꯃꯅꯤꯡꯗ ꯂꯩꯈꯤꯕꯅ ꯄꯥꯛ ꯇꯥꯗ꯭ꯔꯤ ꯐꯖꯊꯣꯏꯅ ꯃꯃꯥꯕꯨ ꯍꯟꯅ ꯍꯟꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯅꯥꯀꯟꯗꯒꯤ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣꯅꯦ ꯑꯣ ꯏꯕꯦꯝꯃ ꯁꯣꯝꯗ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯔꯛꯄꯗꯨꯗ ꯐꯖꯊꯣꯏ ꯃꯃꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯄꯔꯞ ꯑꯋꯥꯡ ꯊꯪꯕ ꯌꯨꯝ ꯑꯗꯣꯝꯗ ꯆꯠꯂꯨꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯈꯔ ꯊꯥꯞꯇꯛꯅ ꯌꯥꯝꯅ ꯁꯣꯡꯖꯤꯜꯂꯕ ꯌꯨꯝ ꯑꯃ ꯂꯩꯔꯤꯕꯗꯨ ꯐꯖꯊꯣꯏꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯐꯖꯊꯣꯏꯒꯤ ꯃꯁꯥꯗ ꯍꯩꯅꯤꯡ ꯍꯔꯥꯎꯗꯕ ꯀꯤꯊꯤꯛ ꯀꯤꯔꯨꯝ ꯇꯧꯕꯒꯨꯝ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯂꯒ ꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯈꯨꯠ ꯈꯠꯇꯨꯅ ꯀꯧꯔꯛꯄꯒꯤ ꯃꯑꯣꯡ ꯇꯧꯕꯗꯨꯗ ꯐꯖꯊꯣꯏꯅ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩ ꯁꯣꯝꯗꯅ ꯂꯩꯔꯥꯡꯇꯣꯟꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯄꯨ ꯀꯧꯈꯤꯕꯒꯨꯝ ꯇꯧꯏ ꯍꯥꯏꯗꯨꯅ ꯂꯥꯛꯄꯗ ꯐꯖꯊꯣꯏꯗꯨ ꯊꯦꯡꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯐꯖꯊꯣꯏꯗ ꯂꯩꯔꯥꯡꯇꯣꯟꯅ ꯍꯩꯃꯥ ꯅꯪ ꯍꯧꯒꯠꯂꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯐꯖꯊꯣꯏꯅ ꯍꯣꯏ ꯏꯃꯥ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯁꯤꯗꯩ ꯂꯩꯔꯥꯡꯇꯣꯟꯅ ꯑꯗꯨꯗꯤ ꯅꯃꯥꯏ ꯅꯃꯤꯠ ꯇꯥꯔꯣ ꯂꯥꯛꯑꯣꯗꯅ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯄꯨꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯐꯖꯊꯣꯏꯅ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯕꯗꯨꯁꯨ ꯂꯣꯏꯅꯃꯛ ꯀꯥꯎꯈ꯭ꯔꯤ ꯑꯁꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯑꯌꯨꯛꯀꯤ ꯄꯨꯡ 10 ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯂꯩꯔꯥꯡꯇꯣꯟꯅ ꯌꯥꯝꯅ ꯀꯟꯅ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯟꯅꯕ ꯂꯥꯛꯅꯔꯤꯉꯩ ꯃꯇꯝꯗ ꯂꯩꯔꯥꯡꯇꯣꯟꯒꯤ ꯃꯄꯨꯔꯣꯏꯕ ꯄꯣꯏꯔꯩ ꯌꯨꯝꯗ ꯍꯜꯂꯛꯂꯤ ꯄꯣꯏꯔꯩꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯃꯁꯨ ꯐꯖꯊꯣꯏꯒꯤ ꯂꯩꯔꯛꯂꯤ ꯐꯖꯊꯣꯏ ꯃꯄꯥꯕꯨꯡ ꯎꯖꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯐꯖꯊꯣꯏꯅ ꯃꯄꯥꯕꯨꯡꯗ ꯉꯁꯥꯏ ꯃꯍꯥꯛꯅ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯋꯥꯔꯤ ꯇꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯕꯨꯡꯅ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕ ꯃꯤ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯐꯩ ꯅꯪ ꯅꯨꯡꯁꯤꯗꯅ ꯀꯧꯔꯛꯏꯅꯤ ꯁꯦ ꯁꯤ ꯆꯥꯎꯁꯦ ꯑꯁꯨꯝꯅ ꯑꯆꯥꯄꯣꯠ ꯄꯤꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ ꯃꯇꯧ ꯑꯁꯨꯝꯅ ꯐꯖꯊꯣꯏꯒꯤ ꯃꯅꯥꯛꯇ ꯑꯆꯥꯄꯣꯠ ꯄꯤꯔꯝꯂꯕ ꯃꯇꯨꯡꯗ ꯂꯩꯔꯥꯡꯇꯣꯟꯗ ꯃꯍꯥꯛꯅ ꯆꯠꯂꯨꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯔꯤ ꯃꯍꯥꯛꯅ ꯆꯠꯂꯨꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ ꯃꯍꯥꯛꯅ ꯅꯍꯥꯟꯋꯥꯏꯗ ꯇꯥꯟꯅꯈꯤꯕ ꯕꯤꯜ ꯑꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯪꯂꯒꯅꯤ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯂꯥꯛꯄꯗꯒꯤ ꯆꯠꯂꯨꯔꯤꯕꯅꯤ ꯃꯗꯣ ꯍꯌꯦꯡ ꯁꯣꯏꯗꯅꯃꯛꯀꯤ ꯀꯥꯏꯔꯛꯂꯒꯅꯤ ꯕꯤꯜ ꯑꯗꯨꯅ ꯐꯪꯂꯕꯗꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯒꯅꯤ ꯁꯤꯗꯒꯤꯗꯤ मागी ठिकागी थबक काइसे तौरोइदबनी मसी मथा यामना साबा कोक यामना साबा टेंशन यामना वांग थबकनी मसीगी चमहक्ता आइदी मसीगु थबक से कया हैनदबनीना लौ सिंगु तौदना पुंसी से इनना लेरगे असमना पोरेना हाइरकपदा लेरांगतुनसु होय मदुनेबु हेना फरे हाइदुन खुम्मी असमना तौदुना हौजिक्ति मदम मदु हौख्रबदा सोमदना फदथोइदु अचापोट असुम चारंबदगी कनागुंबा अमा वांग थंग येना खारोमदा लेपलगा कनागुंबा अमना महाकपु इबेमौ नुपी मसाउ हाइदुना कौरकपदुदा कनानोने हाइदुना महाकसु थोलुरे मदमदुदा लैरांगतोन पोइरेदा अंगांगदु चाक चाननबा कौबिरुरु हाइरकपदा पोइरेसु लैरांगतोनगी मनाक्तगी फजथोइबु थिनबगिदमक्ता लाक्ली मदमदुदा फजथोइ युम मदुदा लैरमदबा अदुदा कदाइदा मुच खरबजाना मसीगी अंगांगसिबु हाइदुना कोइथि थिरई मतौ असुमना पोइरेना मचानुपी फजथोइबु असुम थिरकपदा अवांग थंगबा नाकलोमदा महाना चतदबगी समलगादु होदोक्तुना लेरमबा अदुदा पोइरेना हाय कइदोरिबु नंगि दुदि जादोबि असुमना हाइरकपदा फजथोइना असोमदगी अबुक अमना आइबु लाओना कवि अदुगी चके तौबनी असुमना हाइरकपदा पोइरेना अवांग थंगबदा लेरिबि युम मदोमदा येंगई हाइरिबा युम मसे इसुंग सोंजलदना उवागा छि मयाम अमा युम मदुगे कोइबदा मयाम अमा हौजलगा उसा वसा सिंगदुना युम मदुदा हाइथरगा हेग येंगबदा ममली सारी तौरगा युम मदुनगा मरोलमा थाइनगी इन कुप्पा युमगा ओइसल्ले हेग येंगबदा हाइनदबा किथिक किरुम तौबा बुटपेट की युमगा मानबा युम अमा ओइदुन लैरी मदु उबदा पोइरेना हा कनामदि उदेदा हाय हाय ला 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 चाक चारसे लाओ पाबुंगने इंजांग अहाव अहाव थोंगमबनी लाओ असुमना फजथोइबु पुरगा चतख्रि मतौ असुमना पोइरेना फजथोइबु पुरगा चतखिबदुदा मांगोद लेपलगा लेरंबा नुपी अमना हाइबदी फजथोइना चतके तौरिबा युम अदुदा लेपलगा लेरंबा नुपी अमना फजथोइ अमदी मपा पोइरै मखोइ अनिना युमदा चंखिबदु ममित खाना येंगलगा लेहौरी मसिगी मतोंग हौजिक्ति फजथोइ अमदी पोइरै लैरांगतोनगी मनाक जौछलकलबदा मखोइ पुना चाइसिंग चामिनरी पोइरैनसु अवांग थंगदा लेरिबि युम मदुगी मतांगता हंखिद्रै
ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯆꯥꯛ ꯏꯁꯤꯡ ꯆꯥꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯄꯣꯏꯔꯩ ꯑꯃꯗꯤ ꯂꯩꯔꯥꯡꯇꯣꯟ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯐꯪꯂꯛꯀꯗꯧꯔꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯀꯔꯤ ꯀꯔꯕꯥꯔ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡꯇꯣꯟꯅꯁꯨ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨ ꯍꯥꯏꯔꯤ ꯄꯣꯏꯔꯩꯅꯁꯨ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥ ꯇꯥꯅꯔꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯐꯖꯊꯣꯏꯗꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯕꯒꯤ ꯃꯈꯣꯜ ꯇꯥꯗꯕꯗꯨꯗ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯑꯃꯨꯛ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯑꯃꯨꯛ ꯊꯤꯔꯛꯏ ꯑꯁꯨꯝꯅ ꯊꯤꯔꯛꯄꯗ ꯐꯖꯊꯣꯏꯗꯣ ꯑꯋꯥꯡꯂꯣꯝꯗꯒꯤ ꯂꯥꯛꯏ ꯑꯁꯨꯝꯅ ꯀꯔꯤ ꯀꯔꯤꯅꯣ ꯄꯣꯠ ꯈꯔ ꯄꯥꯏꯔꯒ ꯂꯥꯛꯄꯗꯨꯗ ꯄꯣꯏꯔꯩꯅ ꯍꯩꯃꯥ ꯏꯆꯥꯇꯣꯝꯕꯤ ꯅꯪꯗꯤ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯐꯖꯊꯣꯏꯅ ꯑꯋꯥꯡ ꯏꯕꯣꯛ ꯍꯣꯏꯗ ꯆꯠꯂꯨꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯄꯣꯏꯔꯩꯅ ꯑꯣ ꯑꯁꯤꯗ ꯏꯕꯣꯛ ꯂꯩꯍꯧꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯨꯕꯗ ꯐꯖꯊꯣꯏꯅ ꯂꯩꯍꯧꯋꯤ ꯃꯥꯗꯤ ꯃꯕꯨꯛꯁꯨ ꯌꯥꯝꯅ ꯐꯩ ꯑꯩꯅ ꯄꯤꯌꯨ ꯍꯥꯏꯕ ꯄꯣꯠꯁꯨ ꯂꯣꯏꯅꯃꯛ ꯄꯤ ꯑꯗꯨꯒ ꯑꯍꯥꯎ ꯑꯍꯥꯎꯕꯁꯨ ꯌꯥꯝ ꯄꯤꯖꯩ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯣꯏꯔꯩꯅ ꯑꯣ ꯐꯔꯦ ꯏꯕꯣꯛ ꯈꯛꯇ ꯂꯩꯍꯧꯔꯤꯕꯁꯤꯕꯣ ꯀꯅꯥꯝ ꯂꯩꯍꯧꯗꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯐꯖꯊꯣꯏꯅ ꯏꯕꯣꯛ ꯈꯛꯇꯅꯤ ꯂꯩꯍꯧꯔꯤꯁꯦ ꯀꯅꯥꯝ ꯂꯩꯍꯧꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯄꯣꯏꯔꯩ ꯑꯃꯗꯤ ꯐꯖꯊꯣꯏ ꯂꯥꯛꯂꯒ ꯂꯩꯔꯥꯡꯇꯣꯟꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤ ꯂꯩꯔꯥꯡꯇꯣꯟ ꯃꯥꯡꯒꯣꯜꯗ ꯐꯤ ꯁꯥꯔꯒ ꯂꯩꯔꯝꯕꯗꯒꯤ ꯆꯥꯛꯁꯪꯂꯣꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯆꯪꯂꯛꯂꯤꯕꯅꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄꯗꯨꯗ ꯍꯩ ꯔꯥ ꯈꯔ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯁꯦꯝꯂꯤꯕꯅꯤ ꯄꯣꯏꯔꯩ ꯂꯩꯔꯥꯡꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯑꯉꯥꯡꯗꯣ ꯑꯋꯥꯡꯂꯣꯝꯗꯒꯤ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯥꯡꯇꯣꯟ ꯀꯔꯤ ꯑꯋꯥꯡꯂꯣꯝꯗꯒꯤ ꯍꯥꯏꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯣꯏꯔꯩꯅ ꯍꯣꯏ ꯀꯩꯗꯧꯔꯒꯦ ꯑꯗꯨꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯥꯡꯇꯣꯟ ꯃꯥꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛꯀꯗꯣ ꯁꯠ ꯂꯪꯊꯣꯛꯂꯝꯂꯒ ꯐꯖꯊꯣꯏꯒꯤ ꯃꯅꯥꯛꯇ ꯄꯔꯄꯞ ꯆꯪꯁꯤꯜꯂꯛꯂꯒ ꯅꯪ ꯑꯋꯥꯡꯗꯒꯤ ꯀꯔꯤ ꯀꯔꯤ ꯆꯥꯔꯛꯏ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯐꯖꯊꯣꯏꯅ ꯄꯨꯡꯗꯣꯜ ꯍꯩꯅꯧ ꯑꯃꯗꯤ ꯀꯝꯐꯣꯏꯅꯆꯤꯡꯕ ꯆꯥꯔꯛꯏ ꯍꯥꯏꯗꯨꯅ ꯇꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯥꯡꯇꯣꯟꯗꯤ ꯏꯄꯥ ꯄꯥꯈꯠꯂꯤ ꯌꯥꯝꯅ ꯊꯨꯅ ꯑꯣꯊꯣꯛꯎ ꯍꯥꯏꯗꯨꯅ ꯃꯕꯨꯛꯇ ꯀꯟꯅ ꯀꯟꯅ ꯅꯝꯃꯤ ꯄꯣꯏꯔꯩꯅ ꯍꯥꯏ ꯀꯩꯅꯣꯅꯦ ꯇꯧꯔꯤꯕꯗꯨꯕꯣ ꯑꯉꯥꯡꯗꯨ ꯁꯤꯕ ꯇꯥꯔꯦꯅꯦ ꯅꯠꯇꯦ ꯑꯋꯥꯡꯗꯒꯤ ꯄꯣꯠ ꯆꯩ ꯆꯥꯔꯛꯂꯒ ꯀꯔꯤꯗꯧꯔꯕꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯥꯡꯇꯣꯟꯅ ꯑꯁ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯀꯣꯛꯍꯦꯛ ꯁꯤꯈ꯭ꯔꯗꯤ ꯐꯗꯧꯅꯤ ꯑꯉꯥꯡꯒꯁꯦ ꯑꯃꯠꯇ ꯃꯊꯣꯡ ꯃꯔꯝ ꯈꯪꯉꯣꯏꯗ꯭ꯔꯕꯅꯤ ꯍꯩꯃꯥ ꯑꯗꯨꯕꯨ ꯑꯣꯏꯋꯥꯅꯤ ꯀꯔꯤ ꯇꯧꯔꯕꯒꯦꯕ ꯂꯩꯔꯥꯡꯇꯣꯟ ꯄꯣꯏꯔꯩꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯍꯅꯨꯕꯤꯁꯤ ꯃꯍꯥ ꯍꯤꯡꯆꯥꯕꯤꯅꯤ ꯃꯁꯤꯒꯤ ꯃꯅꯥꯛꯇꯕꯨ ꯆꯪꯂꯨꯔꯕ ꯑꯉꯥꯡ ꯑꯣꯏꯒꯦꯔꯥ ꯑꯍꯜ ꯑꯣꯏꯒꯦꯔꯥ ꯁꯤꯗꯕ ꯑꯝꯇ ꯌꯥꯎꯗꯕꯅꯤ ꯀꯩꯅꯣꯅꯦ ꯍꯥꯏꯗꯨꯕꯣ ꯅꯠꯇꯦ ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯒꯕꯨ ꯃꯤꯔꯛꯇ ꯂꯩꯕ ꯌꯥꯕ꯭ꯔꯣ ꯎꯃꯪ ꯋꯥꯃꯪꯗ ꯂꯩꯒꯗꯕꯅꯤ ꯀꯩꯅꯣ ꯂꯩꯔꯥꯡꯇꯣꯟꯅ ꯑꯗꯨꯅꯕꯨ ꯎꯃꯪ ꯋꯥꯃꯪꯗ ꯂꯩꯔꯤꯕꯁꯤꯗꯤ ꯅꯪꯁꯨ ꯃꯥꯒꯤ ꯌꯨꯝꯗ ꯎꯗ꯭ꯔꯤꯕ꯭ꯔꯣ ꯑꯃꯨꯛꯇ ꯆꯠꯂꯒ ꯌꯦꯡꯉꯨꯆꯣ ꯎꯃꯪ ꯋꯥꯃꯪꯅꯤ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤꯅꯦ ꯃꯥꯒꯤ ꯌꯨꯝꯒꯤ ꯀꯣꯏꯕꯗ ꯆꯥꯎꯔꯕ ꯎꯁꯤꯡ ꯍꯧꯏ ꯆꯥꯎꯔꯕ ꯎꯁꯤꯡ ꯑꯗꯨꯒꯤ ꯃꯁꯥꯁꯤꯡ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯀꯦꯊꯗꯨꯅ ꯍꯧꯔꯤꯕꯅꯤ ꯌꯨꯝ ꯑꯗꯨꯅ ꯍꯦꯛ ꯌꯦꯡꯕꯗ ꯍꯣꯔꯔ ꯐꯤꯂꯝꯒꯤ ꯌꯨꯝꯒ ꯍꯦꯛ ꯃꯥꯜꯂꯗꯅ ꯃꯥꯟꯕ ꯅꯠꯇꯦ ꯕꯨꯠꯀꯤ ꯃꯀꯣꯟꯅꯤ ꯕꯨꯠꯀꯤ ꯃꯀꯣꯟ ꯅꯨꯃꯤꯗꯥꯡ ꯑꯃ ꯃꯊꯦꯡꯗꯕꯀꯥꯁꯤ ꯑꯃꯨꯛ ꯇꯣꯏꯕ ꯃꯨꯁꯤꯟ ꯃꯨꯕ ꯃꯌꯥꯝ ꯑꯃ ꯆꯠꯁꯤꯟ ꯇꯧꯔꯤꯕ꯭ꯔꯥ ꯑꯁ ꯑꯩꯗꯤ ꯌꯥꯝ ꯄꯥꯈꯠꯂꯤꯗ ꯑꯉꯥꯡꯁꯤ ꯃꯥꯏꯕ ꯑꯃꯗꯅꯦ ꯑꯃꯨꯛꯇ ꯌꯦꯡꯗꯕ ꯌꯥꯔꯔꯣꯏ ꯉꯥꯏꯈꯣꯗꯣ ꯅꯪꯕꯣ ꯑꯉꯥꯡꯁꯤꯗ ꯆꯥꯔꯛꯂꯤꯕꯗꯨ ꯑꯋꯥꯡꯗ ꯂꯩꯔꯤꯕ ꯑꯍꯜ ꯑꯁꯤꯅ ꯑꯗꯨ ꯄꯤꯖꯅꯤꯡꯗꯅ ꯃꯁꯨꯒꯨꯝꯅ ꯈꯟꯗꯅ ꯄꯤꯖꯕ ꯑꯣꯏꯔꯝꯂꯕꯗꯤ ꯀꯝꯗꯧꯕ ꯃꯥꯁꯨ ꯐꯠꯇꯕ ꯊꯕꯛ ꯊꯥꯗꯣꯛꯂꯝꯂꯕꯁꯨ ꯀꯝꯗꯧꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯇꯝ ꯂꯩꯕ ꯈꯨꯗꯤꯡꯃꯛꯇ ꯐꯠꯇꯕ ꯊꯕꯛ ꯑꯗꯨꯃꯛ ꯇꯧꯔꯒ ꯂꯩꯒꯅꯤ ꯍꯥꯏꯕꯗꯤ ꯂꯥꯟꯒꯅꯤꯀꯣ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯥꯡꯇꯣꯟꯅ ꯄꯣꯏꯔꯩꯗ ꯋꯥ ꯍꯥꯏꯔꯛꯏ ꯅꯍꯥꯛꯅ ꯈꯪꯗꯕꯒꯤꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯂꯩꯁꯥꯕꯤ ꯑꯣꯏꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯅ ꯍꯥꯠꯂꯤꯕ ꯑꯉꯥꯡꯁꯦ ꯑꯉꯥꯡ 9 ꯈꯪꯉꯦꯗꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯅ ꯀꯣꯏꯊꯤ ꯊꯤꯅꯔꯒꯅꯦ ꯃꯈꯣꯏꯒꯤ ꯌꯨꯝꯗꯒꯤꯅꯦ ꯁꯤꯅ ꯐꯪꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯁꯨꯅꯦ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯅ ꯉꯣꯟꯗꯅꯦ ꯀꯔꯤꯅꯣ ꯈꯔ ꯄꯨꯔꯩ ꯄꯥꯔꯩ ꯄꯥꯈꯨꯝꯗ ꯈꯨꯝꯃꯤ ꯃꯌꯥꯝ ꯆꯪꯗꯅ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤ ꯁꯤꯕ ꯃꯆꯦꯠ ꯈꯥꯛꯅ ꯐꯨꯔꯒꯅꯦ ꯁꯤꯗ ꯂꯪꯊꯣꯛꯂꯝꯂꯕꯅꯤ ꯅꯣꯡꯉꯥꯜꯂꯀꯥꯟꯗꯗꯤ ꯅꯪꯕꯨ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯛꯄꯗ ꯂꯣꯏꯅꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯣꯏꯔꯩꯅ ꯀꯔꯤ ꯑꯉꯥꯡ 9 ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯕ ꯍꯥꯏ ꯀꯃꯥꯏꯅ ꯍꯥꯠꯀꯦꯅ ꯑꯉꯥꯡꯁꯤꯡꯗꯨꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯐꯖꯊꯣꯏꯅ ꯀꯃꯥꯏꯅ ꯍꯥꯠꯀꯦ ꯍꯥꯏꯕꯕꯨ ꯌꯦꯡꯉꯨꯗꯅ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯅꯪ ꯈꯪꯕ꯭ꯔꯣ ꯃꯥꯅ ꯁꯨꯔꯕꯗ ꯆꯍꯤ 80-90 ꯃꯉꯥꯏꯗ ꯃꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯥꯡꯇꯣꯟꯅ ꯎꯔꯕ꯭ꯔꯣ ꯍꯥꯏꯁꯤꯕꯨ ꯍꯅꯨꯕꯤꯗꯨꯕꯣ ꯄꯣꯏꯔꯩꯅ ꯎꯗ꯭ꯔꯤꯗ ꯍꯅꯨꯕꯤ ꯍꯥꯏꯔꯤꯕꯅꯤꯅ ꯆꯍꯤ 70-80 ꯁꯨꯔꯝꯂꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯥꯡꯇꯣꯟꯅ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤ ꯆꯍꯤ 100 ꯈꯔ ꯍꯦꯜꯂꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯣꯏꯔꯩꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ ꯑꯗꯨꯛ ꯌꯥꯝꯂꯕ ꯆꯍꯤ ꯑꯗꯨꯗꯤ ꯃꯥꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯔꯤꯕ
haidun hanglakpada leirangtonna mahakna haliba angangsing adudagi makoigi punsising ado mahang lahoribani aduduga mahana ngasi phawba sangna hinglibani magi yumdubu kausankraba angang adudi hingbagi wa laitre noma noma ga suma suma sa sonsalakpa amadi karigung kanda ahing nongyai gi matamda hanuyasi ki manakta chatlaga marang khangdana mangki gadoribani aduga hapta ama ani leiraga musin muna ikang kang silaga mahaki sumangda targa leiramgadoribani sida loire wari haibabu adumna hairakpada poireina phaja thoide yenglaga ifima nangbu awangi bok asigi yumdaga changakpro asomna hairakpada phaja thoina hoi changui haiduna khummi maduda leirangtona adudi kari kari lehawi haiduna hanglubada phaja thoina manungda phaja phajaba laiti mayam ama lehawi aduga haura haurabu ohi sumayam ama lehawi abongna ingoda yam lura tawi haiduna tami matam maduda leirangtona nangbu lura tawribado tawsinaribani kandese ayam pagali amai ba yengna tawsi poreina amai ba haire lehi amai ba yenguredana kari kari no pang haida hajila kadoribani nasanu pisi hauji hauji makidi nabana tridana khara su phana khandu ni ma nangbo adumna hainari ngai sumang lomda kanagumba amana mukuibu korokpagi khonjal tabaduda poirei bhajan leiramuko asumna hairaga thoki matamaduda poiregi mamanaba mioi khara oirambadagi mukoiga bil phanggadoribadagi matangda wari sanabagi lakko oirambadagi mangolda punna phamlaga wari watai sanakri matamaduda leirangtonna phaja thoida hanubi ado kamai kamai na tawi masak mato kamai na tawi nongonda kayamunna yengi haidunna hanglubada phaja thoina hanubi adu ki mamai tho aina sungu urakti aduga hanubi ado chatpada suyamni yangi swai swai mangba sungami haiduna tammi wafam madudi poireina tahawbu natti maramaduna poireiri phaja thoina chatluriba si isam chamba hanubi amagi mayumdani haiduna khallaga leiribani masigi matungta leirangtona ayang makhaidi awangi ibu asirgi manakta tatpasunya yadiko haiduna meli phaja thoina su hoi ma haiduna khumle asam tawduna matam madu hauksabada numidang waramgi matam oisalakle phaja thoigi mapa bung poireidi amanaba sing aduga lonana hayeng phanggadoriba bill adugi matangda sinthok yensen khara leibadagi adumak chakhrabani aduga leirangtona numidang waramgi thabak yamna kanna kansilakli pochai loisin khamjanba amadi sairam khuram liba sing ado tathin khumjunbagi thabak mahak yamna kallibani phaja thoisu sumangda chel chongduna sanarambadagi mikuk kharagi matungda sanabadu lepkri leirangtona somga nakalda thariba mana masing sing ado marudagi ngang thonganabagi damakta mana masing sing do khara heklaga leiringai matamni matamada leirangtona machanupi na sanabagi makol takhidre haiduna sumang lomda cheptharaga yenglakpadadi phaja thoido leiramdrei somdana phaja thoina hanubi adugi manakta phamlaga abo ki manakta chatpase aikhoi imana yamna sawi aduna ai hayengadi laroi asom hairakpada hanubi aduna noklaga hai apangbi imana hairagabu hektamak tokpa yabro se masigi lafoise yamna haukrabajani masi hek chasanbada nangsi paiba ngamgadoribani nang painingdro asomna hairakpada phaja thoi angang oibanina paiba gasi ama nungaidong manjarami maramaduna phaja thoina ai paiba ngamningi hairubada hanubi aduna lafoi ama pijarami lafoi adu charubadaki phaja thoi masado iyang yangli pairo haiduna hanubi aduna phaja thoibu tapna nongthakta langkhatli masidi phaja thoi do koipai pairi madamadu da phaja thoi thi haraubna loiri mahak paiba ngambasida yan haunu su nokchari adama tawringi matamadu da leirangtona phaja thoina nokpagi khonjal tabadagi awangi yum adugi sumangda leplaga phaja thoibu kana kauri imunga changbadi mahak ki aduna imunga thi changtri kanana khangni manunga tariba khonjal ladu tasengna maki machanupi oramlabadi phai maduna taduna mahaku imungda sanabagi damakta maya tawduna mahaki machanupi ki khonjal tahanba oramlabadi khanduna mahak changbadi ki aduna phaja thoibu kana kauri matamaruda phaja thoisu paramlibadu lepladuna laimaida pudruk kelei
ꯇꯁꯦꯡꯅꯃꯛꯀꯤ ꯂꯩꯃꯥꯏꯗ ꯑꯃꯨꯛ ꯇꯥꯁꯤꯜꯂꯛꯄꯗꯨꯗ ꯆꯩꯅꯥ ꯐꯪꯂꯗꯨꯅ ꯐꯖꯊꯣꯏꯗꯣ ꯀꯞꯂꯤ꯫ ꯐꯖꯊꯣꯏꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯤ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯗ ꯃꯃꯥꯡ ꯊꯣꯡ ꯑꯗꯣ ꯒꯝ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯩꯔꯥꯡꯇꯣꯟꯅ ꯐꯖꯊꯣꯏ ꯐꯖꯊꯣꯏ ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯊꯣꯡ ꯑꯗꯨ ꯗꯣꯡ ꯗꯣꯡ ꯊꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯥꯡꯇꯣꯟꯅ ꯊꯣꯡ ꯑꯗꯨ ꯊꯤꯟꯕꯗꯨꯗ ꯊꯣꯡꯗꯣ ꯇꯞꯅ ꯍꯥꯡꯗꯣꯔꯛꯏ꯫ ꯃꯗꯨꯗ ꯐꯖꯊꯣꯏꯗꯣ ꯇꯞꯅ ꯊꯣꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯂꯩꯔꯥꯡꯇꯣꯟꯅ ꯁꯥꯎꯅꯤꯡꯗꯨꯅ ꯐꯖꯊꯣꯏꯕꯨ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯁꯣꯔ ꯁꯣꯔ ꯂꯥꯛꯇꯨꯅ ꯆꯤꯡꯏ꯫ ꯃꯅꯪꯒꯜꯗꯁꯨ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯆꯠꯀꯅꯣ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯆꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯆꯩꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯅꯨꯕꯤ ꯑꯗꯨꯅ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯑꯣꯡꯗ ꯅꯣꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯥꯡꯇꯣꯟꯅ ꯁꯠ ꯂꯩꯁꯜꯂꯛꯂꯒ ꯍꯤ ꯍꯅꯨꯕꯤ, ꯅꯍꯥꯛꯅ ꯑꯇꯩ ꯑꯇꯩ ꯑꯉꯥꯡ ꯆꯥꯕꯅ ꯆꯥꯕꯅꯤ, ꯑꯩꯒꯤ ꯏꯆꯥ ꯆꯥꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯆꯥꯁꯦ ꯍꯦꯛ ꯆꯥꯔꯕ ꯅꯈꯣꯡꯗꯒꯤ ꯅꯀꯣꯛ ꯐꯥꯎꯕ ꯀꯦꯔꯣꯁꯤꯟ ꯍꯩꯖꯤꯜꯂꯒ ꯃꯩ ꯊꯥꯒꯗꯕꯅꯤ ꯈꯪꯉꯨ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯍꯅꯨꯕꯤ ꯑꯗꯨ ꯍꯦꯟꯅ ꯅꯣꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯅꯨꯕꯤꯗꯣ ꯅꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯩꯔꯥꯡꯇꯣꯟꯅꯁꯨ ꯈꯪꯂꯤ ꯐꯖꯊꯣꯏꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯁꯤ꯫ ꯃꯁꯤ ꯈꯪꯂꯛꯄꯗ ꯂꯩꯔꯥꯡꯇꯣꯟꯗꯤ ꯃꯁꯥꯗꯣ ꯃꯊꯟꯇ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯆꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯩꯔꯥꯡꯇꯣꯟꯅ ꯑꯃꯥꯏꯕ ꯑꯃꯗ ꯌꯦꯡꯊꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯟꯗꯕ ꯌꯥꯗꯦ ꯈꯜꯂꯗꯨꯅ ꯄꯣꯏꯔꯩ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯂꯩꯔꯥꯡꯇꯣꯟꯅ ꯐꯖꯊꯣꯏꯗ ꯉꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯆꯥꯔꯛꯏ ꯍꯥꯏꯗꯨꯅ ꯇꯝꯂꯨꯕꯗ ꯐꯖꯊꯣꯏ ꯃꯃꯥꯗ ꯃꯃꯤꯠ ꯈꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯏ꯫ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗ ꯂꯩꯔꯥꯡꯇꯣꯟꯅꯁꯨ ꯈꯪꯂꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯐꯖꯊꯣꯏꯒꯤ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯊꯝꯅꯕ ꯍꯣꯠꯅꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯃꯃꯥꯕꯨ ꯁꯥꯎꯅꯅꯕꯒꯤꯗꯃꯛꯇ ꯍꯨ ꯀꯥꯝꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅꯁꯨ ꯈꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯖꯊꯣꯏꯅ ꯃꯃꯥꯗ ꯑꯩꯅ ꯑꯕꯣꯛꯈꯣꯏꯗ ꯂꯐꯣꯏ ꯆꯥꯔꯛꯏ, ꯂꯐꯣꯏ ꯑꯗꯨ ꯆꯥꯔꯨꯕꯗꯒꯤ ꯑꯩ ꯄꯥꯏꯕꯁꯨ ꯉꯝꯃꯤ, ꯄꯥꯏꯁꯨ ꯄꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯇꯝꯂꯨꯕꯗ ꯂꯩꯔꯥꯡꯇꯣꯟ ꯃꯥꯡꯂꯦ ꯏꯕꯦꯝꯃ ꯃꯥꯡꯂꯦ, ꯅꯍꯥꯛꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ? ꯍꯤꯡꯆꯥꯕꯤꯒ ꯂꯣꯏꯅꯕꯗꯒꯤ ꯅꯍꯥꯛꯁꯨ ꯍꯤꯡꯆꯥꯕꯤꯒꯤ ꯃꯌꯥ ꯍꯩꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯞꯂꯛꯂꯤ꯫ ꯐꯖꯊꯣꯏꯅ ꯃꯃꯥꯅ ꯀꯞꯂꯤꯕꯗꯣ ꯇꯥꯅꯤꯡꯗꯦ, ꯅꯍꯥꯛꯅ ꯑꯩꯅ ꯉꯥꯛꯇꯪ ꯅꯨꯡꯉꯥꯏꯖꯕ ꯁꯥꯟꯅꯕ ꯑꯁꯤꯗ ꯌꯦꯠꯂꯤ ꯍꯥꯏꯗꯨꯅ ꯃꯃꯥꯕꯨ ꯆꯩꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯃꯃꯥ ꯃꯆꯥ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯂꯥꯎꯅꯔꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯄꯣꯏꯔꯩꯅ ꯍꯥꯏ, ꯀꯔꯤ ꯇꯧꯔꯨꯕꯒꯤꯅꯦ ꯅꯕꯥꯅꯤꯅ ꯀꯣꯏꯂꯥꯎ ꯂꯥꯎꯅꯔꯤꯕꯗꯨꯕꯣ? ꯅꯠꯇꯦꯅꯦ, ꯊꯣꯡꯒꯥꯜꯐꯥꯎ ꯇꯥꯔꯦ ꯍꯥꯏꯋꯥꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯥꯡꯇꯣꯟꯅ ꯀꯞꯂꯒ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯅ ꯀꯔꯤ ꯂꯐꯣꯏ ꯑꯃ ꯆꯥꯔꯒ ꯄꯥꯏꯕ ꯉꯝꯕ? ꯑꯗꯨꯗꯤ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯑꯩꯁꯨ ꯂꯐꯣꯏ ꯑꯃꯇꯪ ꯆꯥꯔꯒ ꯄꯥꯏꯔꯨꯁꯤꯔꯅꯦ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯩꯔꯥꯡꯇꯣꯟꯅ ꯌꯥꯔꯦ, ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯀꯔꯤꯃꯠꯇ ꯍꯥꯏꯔꯔꯣꯏ꯫ ꯅꯍꯥꯛꯅꯁꯨ ꯍꯥꯏꯕ ꯇꯥꯏꯅꯦ, ꯑꯥꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯂꯩꯔꯨꯔꯁꯦꯗꯅ, ꯁꯤꯒꯤ ꯂꯝꯁꯦ ꯌꯣꯟꯊꯣꯛꯂꯝꯂꯁꯤ ꯑꯗꯨꯒ ꯑꯥꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯣꯏꯅ ꯂꯩꯔꯨꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯩꯔꯥꯡꯇꯣꯟ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯆꯥꯛꯁꯪꯂꯣꯝꯗ ꯆꯪꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯅ ꯍꯥꯏ, ꯐꯥꯒꯤ ꯇꯧꯕ꯭ꯔꯅꯦ ꯅꯪꯕꯣ? ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯀꯣꯛꯅꯅꯕ ꯑꯩꯅ ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯃ ꯍꯥꯏꯔꯝꯂꯕꯅꯤꯅꯦ, ꯃꯍꯥꯛ ꯍꯌꯦꯡ ꯑꯌꯨꯛ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯀꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯐꯖꯊꯣꯏꯅ ꯀꯔꯤ ꯇꯧꯕꯒꯤ ꯃꯥꯏꯕ ꯀꯧꯔꯨꯔꯤꯕꯅꯣ? ꯅꯈꯣꯏ ꯆꯣꯟꯊꯣꯛꯅ ꯑꯋꯣ ꯑꯄꯥ ꯁꯥꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯣꯏꯔꯩ ꯏꯉꯛꯉꯛꯅ ꯐꯖꯊꯣꯏꯗ ꯌꯦꯡꯂꯒ ꯍꯥꯏ, ꯅꯪꯕꯨ ꯃꯥꯏꯕ ꯍꯥꯏꯔꯤꯕꯁꯤꯕꯨ ꯈꯪꯕ꯭ꯔꯣꯅꯦ? ꯃꯥꯏꯕꯒꯤ ꯃꯊꯧꯁꯤꯕꯨ ꯅꯪꯕꯨ ꯈꯪꯕ꯭ꯔꯣ ꯍꯥꯏꯕ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯐꯖꯊꯣꯏꯅ ꯃꯄꯥꯕꯨꯡꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯂꯒ ꯅꯈꯣꯏꯅ ꯑꯩꯒꯤ ꯃꯥꯟꯅꯕꯗ ꯁꯤꯜꯂꯒ ꯂꯩꯔꯤ, ꯑꯩꯒꯤ ꯅꯨꯡꯉꯥꯏꯕꯗ ꯅꯈꯣꯏꯅ ꯌꯦꯠꯂꯤ, ꯐꯩ ꯈꯪꯒꯅꯤꯗꯅ ꯅꯣꯏ, ꯑꯩꯅ ꯀꯩꯗꯧꯔꯛꯀꯦꯗꯣ ꯌꯦꯡꯉꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛ ꯇꯨꯝꯅꯅꯕꯒꯤ ꯀꯥꯗ ꯄꯔꯞ ꯆꯪꯈꯤ꯫ ꯇꯧꯔꯤꯕ ꯑꯁꯤꯗ ꯄꯣꯏꯔꯩꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯩꯔꯥꯡꯇꯣꯟꯗ ꯌꯦꯡꯏ, ꯂꯩꯔꯥꯡꯇꯣꯟꯅꯁꯨ ꯄꯣꯏꯔꯩꯗ ꯌꯦꯡꯏ꯫ ꯂꯩꯔꯥꯡꯇꯣꯟꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤ ꯎꯔꯦꯗꯅ, ꯅꯆꯥꯅꯨꯄꯤꯒꯤꯃꯑꯣꯡ ꯑꯁꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯄꯣꯏꯔꯩꯒꯤ ꯃꯤꯠꯌꯦꯡ ꯑꯁꯤꯅ ꯅꯆꯥꯅꯨꯄꯤꯒꯤ ꯃꯑꯣꯡꯁꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯥꯡꯇꯣꯟꯅ ꯍꯧꯖꯤꯛꯇꯤ ꯌꯥꯔꯔꯣꯏ, ꯃꯥꯏꯕ ꯀꯧꯗꯕꯁꯨ ꯌꯥꯃꯛ ꯌꯥꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯣꯏꯔꯩꯅ ꯑꯩꯁꯨ ꯃꯥꯏꯕꯗꯨ ꯀꯧꯗꯤ ꯀꯧꯔꯝꯂꯕꯅꯤ, ꯃꯥꯅ ꯍꯌꯦꯡ ꯑꯌꯨꯛ ꯁꯣꯏꯗꯅ ꯂꯥꯛꯀꯦ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯔꯝꯂꯕꯅꯤ꯫ ꯑꯃꯕꯨ ꯑꯣꯏꯔꯦ, ꯅꯆꯥꯅꯨꯄꯤꯁꯦ ꯉꯁꯤꯗꯤ ꯃꯑꯣꯡ ꯑꯃ ꯇꯧꯏ꯫ ꯑꯩꯅ ꯑꯁꯣꯝ ꯊꯪꯕ ꯑꯋꯥꯡꯒꯤ ꯏꯕꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯗ ꯑꯩꯅ ꯋꯥ ꯍꯪꯂꯨꯕꯗ ꯑꯣꯟꯊꯣꯛꯄꯕꯨ ꯍꯥꯏꯔꯛꯏꯗ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯥꯡꯇꯣꯟꯅ ꯀꯔꯤ ꯍꯥꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯄꯣꯏꯔꯩꯅ
ꯑꯋꯥꯡꯗ ꯂꯩꯔꯤꯕ ꯍꯅꯨꯕꯤ ꯑꯁꯤ ꯃꯌꯥꯝꯅ ꯑꯃꯨꯛ ꯇꯣꯏꯕ ꯐꯨꯕ ꯌꯥꯕ ꯐꯨꯔꯒ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯍꯨꯟꯇꯣꯛꯂꯝꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯦꯛꯇ ꯍꯤꯡꯒꯠꯂꯛꯏ꯫ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤ ꯁꯤꯕ ꯅꯥꯏꯗꯕ ꯍꯤꯡꯆꯥꯕꯤꯅꯤ꯫ ꯃꯍꯥꯛꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯉꯥꯡ ꯀꯌꯥ ꯑꯃꯒꯤ ꯃꯄꯨꯟꯁꯤ ꯂꯣꯏꯈ꯭ꯔꯦ꯫ ꯑꯉꯥꯡꯗꯤ ꯊꯝꯕꯨ ꯊꯝꯈꯣ, ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯄꯥꯈꯪ ꯃꯆꯥ ꯂꯩꯁꯥꯕꯤ ꯃꯆꯥꯒꯁꯤ ꯃꯥꯅꯕꯨ ꯃꯤꯠꯌꯦꯡ ꯊꯝꯈ꯭ꯔꯕꯗꯤ ꯍꯦꯛꯇꯃꯛ ꯁꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯅꯨꯕꯤ ꯑꯁꯤ ꯀꯅꯥ ꯑꯃꯒꯗꯁꯨ ꯀꯧꯅ ꯉꯥꯡꯅꯗꯅ ꯂꯩꯔꯛꯂꯤꯕꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯗꯨꯀꯥꯟ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯅꯁꯨ ꯃꯉꯣꯟꯗ ꯄꯣꯠ ꯑꯃꯠꯇ ꯄꯤꯕꯖꯥꯠ ꯅꯠꯇꯦ꯫ ꯍꯅꯨꯕꯤ ꯑꯁꯤ ꯑꯁꯣꯝ ꯊꯪꯕ ꯈꯨꯜꯗꯒꯤ ꯆꯠꯂꯒ ꯃꯍꯥꯛꯅ ꯌꯨꯝ ꯑꯃ ꯄꯥꯟꯕ ꯃꯇꯝꯗ ꯆꯪꯕ ꯗꯔꯀꯥꯔ ꯑꯣꯏꯕ ꯊꯥꯎ ꯊꯨꯝ ꯍꯦꯅꯥ ꯇꯦꯅꯥ ꯊꯨꯝ ꯃꯣꯔꯣꯛ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯑꯁꯣꯝꯒꯤ ꯈꯨꯟꯗꯒꯤ ꯑꯣꯏꯅ ꯂꯩꯔꯒ ꯁꯤꯖꯤꯟꯅꯩ ꯍꯥꯏꯔꯤ꯫ ꯍꯅꯨꯕꯤ ꯑꯁꯤꯒ ꯌꯨꯝꯊꯪꯅꯔꯒ ꯂꯩꯔꯤ ꯇꯥꯕꯗ ꯃꯈꯣꯏꯒꯤ ꯊꯕꯥꯛ ꯐꯨꯍꯧꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯗ ꯂꯩꯔꯥꯡꯇꯣꯟ ꯍꯦꯟꯅ ꯀꯤꯔꯛꯂꯗꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯆꯠꯂꯁꯤ, ꯑꯩꯈꯣই ꯃꯐꯝ ꯑꯁꯤ ꯌꯣꯟꯊꯣꯛꯂꯝꯂꯁꯤ, ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯣꯏꯅ ꯂꯩꯔꯨꯔꯁꯤ ꯍꯥꯏꯔꯛꯄꯗ ꯄꯣꯏꯔꯩꯅ ꯑꯃꯨꯛꯇꯗꯤ ꯉꯥꯏꯈꯣ, ꯃꯥꯏꯕꯗꯨ ꯀꯧꯔꯒ ꯃꯥꯏꯕ ꯑꯗꯨꯅ ꯅꯆꯥꯅꯨꯄꯤꯁꯤ ꯃꯄꯨꯡ ꯐꯥꯅ ꯑꯃꯨꯛꯇ ꯌꯦꯡꯍꯟꯈꯤꯁꯤ, ꯑꯗꯨꯒ ꯆꯠꯁꯤ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯂꯩꯔꯥꯡꯇꯣꯟꯁꯨ ꯌꯥꯕ ꯇꯥꯔꯦ꯫ ꯑꯗꯨꯃ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯨꯅ ꯐꯖꯊꯣꯏꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯠꯂꯛꯏ꯫ ꯑꯁꯨꯝꯅ ꯂꯥꯎꯔꯛꯄꯗꯨꯗ ꯂꯩꯔꯥꯡꯇꯣꯟ ꯑꯃꯗꯤ ꯄꯣꯏꯔꯩ ꯌꯥꯝꯅ ꯄꯥꯈꯠꯅ ꯐꯖꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯐꯖꯊꯣꯏꯗꯣ ꯐꯃꯨꯡꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯒ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯂꯩꯔꯥꯡꯇꯣꯟ ꯑꯃꯗꯤ ꯄꯣꯏꯔꯩ ꯏꯉꯛ ꯉꯛꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯥꯡꯇꯣꯟꯅ ꯍꯧꯖꯤꯛ ꯂꯥꯎꯔꯛꯈꯤꯕꯗꯨꯕꯨ ꯅꯆꯥꯅꯨꯄꯤꯒꯤ ꯃꯈꯣꯜ ꯅꯠꯇꯕꯔꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯄꯣꯏꯔꯩꯅ ꯃꯥꯅꯤ ꯀꯩꯅꯣ, ꯑꯩꯁꯨ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯍꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯥꯡꯇꯣꯟ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯆꯥꯛꯇꯣ ꯄꯔꯞ ꯑꯃꯇ ꯊꯣꯡꯈꯤꯒꯦ, ꯑꯗꯨꯒ ꯅꯪꯅ ꯅꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯑꯗꯨꯃꯛ ꯂꯩꯌꯨ, ꯁꯨꯡꯍꯦꯟ ꯍꯦꯟꯗꯣꯛꯀꯅꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯣꯏꯔꯩꯅ ꯍꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯆꯥꯛꯈꯨꯝꯗ ꯑꯃꯅ ꯐꯖꯊꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯗꯨ ꯍꯧꯈꯤꯗꯨꯅ ꯃꯈꯣꯏ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯒ ꯂꯣꯏꯅꯃꯛ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯦ꯫ ꯐꯖꯊꯣꯏ ꯀꯔꯤ ꯑꯃꯠꯇ ꯇꯧꯗ꯭ꯔꯕꯒꯨꯝ ꯃꯁꯥꯗꯣ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯖꯊꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯐꯖꯊꯣꯏꯗ "ꯏꯁꯨ ꯏꯕꯦꯝꯃ, ꯑꯣ ꯏꯁꯨ ꯏꯕꯦꯝꯃ, ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ, ꯑꯃꯨꯛꯀ ꯁꯥꯟꯅꯔꯁꯤꯅꯦ" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯐꯖꯊꯣꯏ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯂꯛꯏ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯃꯃꯤꯠ ꯄꯥꯡꯂꯛꯄꯗ ꯃꯃꯤꯠ ꯑꯗꯣ ꯉꯧꯔꯣ ꯉꯧꯅ ꯄꯥꯡꯂꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯐꯖꯊꯣꯏꯗꯣ ꯇꯞꯅ ꯃꯍꯥꯛ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯤ꯫ ꯐꯖꯊꯣꯏꯅ ꯑꯗꯨꯝꯅ ꯀꯨꯝꯊꯈ꯭ꯔꯤꯕꯗꯨ ꯂꯩꯔꯥꯡꯇꯣꯟ ꯑꯃꯗꯤ ꯄꯣꯏꯔꯩ ꯀꯔꯤ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯈꯣꯏꯕꯨ ꯁꯨꯝꯂꯒ ꯊꯝꯈꯤꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯐꯖꯊꯣꯏꯗꯣ ꯄꯔꯞ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯃꯈꯣꯏꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯌꯨꯝꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯣ ꯍꯥꯡꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯅ ꯈꯔ ꯋꯥꯡꯈꯠꯅ ꯄꯣꯅꯥ ꯑꯗꯨ ꯄꯥꯟꯈꯤꯕ ꯑꯃꯗꯤ ꯈꯔ ꯀꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯡꯕ ꯉꯝꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯐꯖꯊꯣꯏꯅ ꯄꯣꯅꯥ ꯍꯥꯡꯕ ꯉꯝꯗꯗꯨꯅ ꯃꯅꯨꯡꯗ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯒ ꯂꯩꯔꯤꯕꯗꯨ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯑꯋꯥꯡꯒꯤ ꯃꯕꯣꯛ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯎꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯊꯣꯡꯖꯤꯟꯄꯥꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯔꯒ ꯍꯥꯏꯔꯛꯂꯤ, ꯃꯣꯔꯥ ꯑꯃ ꯂꯧꯔꯨꯔꯒ ꯃꯗꯨ ꯂꯦꯞꯄꯒ ꯑꯣꯏꯅ ꯍꯥꯡꯉꯨ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗꯒꯤꯗꯤ ꯐꯖꯊꯣꯏꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯃꯣꯔꯥ ꯑꯃ ꯀꯣꯏꯊꯤ ꯊꯤꯔꯛꯏ꯫ ꯎꯆꯤꯟ ꯅꯥꯆꯤꯟ ꯃꯣꯔꯥ ꯑꯃ ꯐꯪꯂꯕꯗ ꯃꯣꯔꯥ ꯑꯗꯨꯗ ꯀꯥꯈꯠꯂꯛꯂꯒ ꯊꯣꯡ ꯑꯗꯣ ꯍꯥꯡꯅꯕ ꯌꯥꯝꯅ ꯀꯟꯅ ꯆꯤꯡꯗꯨꯅ ꯃꯨꯛꯇꯨꯅ ꯍꯣꯠꯅꯔꯨꯕꯗ ꯃꯣꯔꯥ ꯑꯗꯣ ꯃꯐꯝ ꯆꯥꯍꯧꯗꯕꯗꯒꯤ ꯃꯍꯥꯛ ꯍꯥꯏꯕꯗꯤ ꯐꯖꯊꯣꯏꯗꯣ ꯂꯩꯃꯥꯏꯗ ꯒꯨꯗ꯭ꯔꯨꯛ ꯂꯥꯎꯅ ꯑꯣꯟꯊꯔꯤ꯫ ꯑꯁꯨꯝꯅ ꯃꯣꯔꯥ ꯑꯗꯨꯗ ꯂꯦꯞꯂꯒ ꯄꯣꯅꯥ ꯑꯗꯨ ꯍꯥꯡꯅꯕ ꯌꯥꯝꯅ ꯀꯟꯅ ꯆꯤꯡꯂꯨꯕ ꯑꯗꯨꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯗꯨꯅ ꯂꯩꯃꯥꯏꯗ ꯑꯣꯟꯊꯈꯤꯕ ꯑꯗꯨꯗ ꯐꯖꯊꯣꯏꯗꯣ ꯃꯈꯨꯠꯅ ꯅꯝꯂꯨꯕꯗ ꯃꯈꯨꯠ ꯌꯦꯠ ꯊꯪꯕ ꯑꯗꯨꯒꯤ ꯈꯨꯖꯦꯡ ꯑꯗꯣ ꯁꯨꯖꯤꯟꯈꯤꯕꯗꯒꯤ ꯇꯁꯦꯡꯅꯃꯛ ꯅꯥꯔꯗꯨꯅ ꯐꯖꯊꯣꯏ ꯃꯈꯣꯜ ꯍꯧꯅ ꯀꯞꯂꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯐꯖꯊꯣꯏꯅ ꯃꯈꯣꯜ ꯍꯧꯅ ꯀꯞꯂꯛꯄ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯉꯁꯥꯏ ꯃꯈꯩ ꯂꯩꯔꯝꯕ ꯂꯩꯔꯥꯡꯇꯣꯟ ꯑꯃꯗꯤ ꯄꯣꯏꯔꯩꯁꯨ ꯍꯧꯖꯤꯛꯇꯤ ꯇꯥꯔꯗꯨꯅ ꯄꯔꯞ "ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯅꯆꯥꯅꯨꯄꯤꯁꯤꯕꯨ" ꯍꯥꯏꯗꯨꯅ ꯀꯧꯔꯒ ꯒꯨꯔꯨꯡ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯁꯨꯝꯅ ꯆꯦꯟꯊꯣꯔꯛꯄꯗ ꯐꯖꯊꯣꯏꯅ ꯂꯩꯃꯥꯏꯗ ꯌꯥꯝꯅ ꯋꯥꯅ ꯇꯥꯔꯒ ꯀꯞꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯄꯣꯏꯔꯩ ꯏꯄꯥ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ꯫
ꯂꯩꯔꯥꯡꯇꯣꯟꯁꯨ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯅꯁꯨ ꯃꯣꯔꯥ ꯑꯃꯒ ꯊꯥꯔꯒ ꯇꯧꯔꯝꯂꯤꯕꯗꯨ ꯈꯪꯂꯤ꯫ ꯃꯍꯥꯛ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯊꯣꯛꯅꯕ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯄꯣꯏꯔꯩꯅ ꯊꯣꯡ ꯑꯗꯨ ꯈꯪꯍꯥꯡ ꯍꯥꯡꯂꯒ ꯃꯄꯥꯟꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯋꯥꯡꯂꯣꯝꯗ ꯄꯔꯞ ꯆꯠꯈꯤꯕꯗꯨ ꯃꯍꯥꯛꯅ ꯎꯍꯧꯕꯗꯒꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯇꯨꯅ ꯑꯋꯥꯡ ꯃꯥꯏꯀꯩꯔꯣꯝꯗ ꯌꯦꯡꯂꯨꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯤꯡꯅꯔꯤꯕ ꯍꯅꯨꯕꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡꯂꯣꯝꯗ ꯄꯔꯞ ꯆꯠꯈꯤ꯫ ꯑꯗꯨꯒ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯝꯗꯥꯏꯗ ꯃꯃꯤꯠ ꯑꯗꯣ ꯉꯧꯔꯣꯛ ꯉꯧꯅ ꯏꯂꯪ ꯂꯪꯅ ꯄꯥꯡꯂꯒ ꯑꯃꯨꯕ ꯃꯆꯨꯗ ꯌꯦꯡꯂꯛꯈꯤ꯫ ꯍꯥꯏꯕꯗꯤ ꯅꯨꯃꯤꯗꯥꯡꯅꯤꯅ ꯃꯨꯁꯤꯟ ꯃꯨꯅ ꯎꯔꯦ꯫ ꯑꯗꯨꯒꯗꯤ ꯃꯃꯤꯠ ꯑꯗꯨꯅ ꯏꯂꯪ ꯂꯪꯅ ꯌꯦꯡꯂꯛꯄꯗꯨꯗ ꯄꯣꯏꯔꯩ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯐꯖꯊꯣꯏꯗꯤ ꯀꯟꯅ ꯀꯟꯅ ꯃꯈꯨꯠ ꯅꯥꯗꯨꯅ ꯀꯞꯂꯤꯕꯅꯤ꯫ ꯂꯩꯔꯥꯡꯇꯣꯟꯅ ꯍꯧꯖꯤꯛ ꯀꯩꯗꯧꯒꯗꯧꯔꯤꯕꯅꯣ, ꯑꯉꯥꯡꯒꯤ ꯃꯈꯨꯠꯁꯦ ꯌꯥꯝꯅ ꯄꯣꯝꯈꯠꯂꯦ ꯍꯥꯏꯔꯛꯄꯗ ꯄꯣꯏꯔꯩꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗꯕ ꯌꯥꯔꯔꯣꯏ, ꯂꯥꯛꯑꯣ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯏꯅ ꯆꯠꯅꯕ ꯇꯧꯁꯤ, ꯃꯐꯤ ꯃꯔꯣꯟ ꯍꯣꯡꯗꯣꯛꯎ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯃꯐꯤ ꯃꯔꯣꯟ ꯁꯠ ꯁꯠ ꯍꯣꯡꯗꯣꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯐꯖꯊꯣꯏꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯐꯖꯊꯣꯏꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯁꯣꯝꯗ ꯑꯋꯥꯡꯗ ꯂꯩꯍꯧꯔꯤꯕ ꯍꯅꯨꯕꯤ ꯑꯗꯨꯗꯤ ꯃꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯄꯒꯤ ꯃꯑꯣꯡꯗ ꯌꯥꯝꯅ ꯄꯥꯈꯠꯅ ꯅꯨꯡꯁꯥ ꯐꯨꯏꯅ ꯍꯣꯟꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯐꯖꯊꯣꯏꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯌꯧꯔꯗꯨꯅ ꯃꯈꯨꯠ ꯇꯦꯛꯂꯤꯕꯗ ꯁꯨꯖꯜꯂꯤꯕ ꯑꯗꯨ ꯐꯖꯅ ꯅꯤꯡꯊꯤꯅ ꯂꯥꯌꯦꯡꯂꯕ ꯃꯇꯨꯡꯗ ꯗꯣꯛꯇꯔꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯔꯣꯏ, ꯑꯉꯥꯡꯁꯤ ꯌꯥꯝꯅ ꯀꯟꯅ ꯑꯋꯥꯡꯕ ꯑꯃꯗꯒꯤ ꯇꯥꯁꯤꯜꯂꯛꯂꯒ ꯃꯈꯨꯠꯅ ꯈꯪꯅꯝ ꯅꯝꯕꯗꯨꯗ ꯈꯨꯖꯦꯡ ꯑꯁꯦ ꯈꯔ ꯁꯨꯖꯟꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯣꯡꯉꯥꯜꯂꯒ ꯑꯣꯏꯅ ꯗꯤꯁꯆꯥꯔꯖ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔꯅ ꯐꯖꯊꯣꯏꯕꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅ ꯂꯩꯍꯜꯂꯤ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯐꯖꯊꯣꯏ ꯃꯍꯥꯛꯀꯤ ꯃꯃꯥ ꯂꯩꯔꯥꯡꯇꯣꯟ ꯑꯃꯗꯤ ꯃꯄꯥꯕꯨꯡ ꯄꯣꯏꯔꯩꯒ ꯂꯣꯏꯅꯅ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯑꯗꯨꯗ ꯑꯋꯥꯡꯗ ꯂꯩꯔꯤꯕ ꯍꯅꯨꯕꯤꯗꯨꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯈꯪꯂꯒꯅꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯄꯨꯔꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯑꯋꯥꯡꯒꯤ ꯃꯕꯣꯛ ꯑꯗꯣ ꯍꯧꯖꯤꯛ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯌꯨꯝ ꯑꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤꯕꯁꯤ ꯃꯁꯤꯡ ꯊꯤꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕ ꯃꯁꯤꯡ ꯑꯗꯨ ꯍꯦꯛ ꯁꯨꯔꯛꯄꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯁꯤꯡ ꯑꯗꯨꯅ ꯁꯨꯔꯤꯕ ꯖꯒꯥ ꯑꯗꯨ ꯃꯥꯏꯀꯩ ꯑꯗꯨꯗ ꯆꯞ ꯂꯦꯞꯄꯒ ꯈꯣꯡꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯇꯧꯈꯥꯏꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯑꯗꯨ ꯇꯧꯈꯥꯏꯔꯕ ꯃꯇꯨꯡꯗ ꯆꯐꯨ ꯑꯃ ꯂꯧꯈꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯆꯐꯨ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯃꯨꯁꯤꯟ ꯃꯨꯕ ꯂꯥꯏꯙꯤꯕꯤ ꯑꯃ ꯂꯧꯈꯠꯂꯛꯂꯤ꯫ ꯂꯥꯏꯙꯤꯕꯤꯗꯨ ꯎꯔꯨꯕꯗ ꯍꯅꯨꯕꯤ ꯑꯗꯣ ꯌꯥꯝꯅ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯅꯨꯕꯤ ꯑꯗꯣ ꯂꯥꯏ ꯈꯨꯔꯨꯝꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕ ꯁꯥꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯝꯁꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯩꯔꯥꯡꯇꯣꯟ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯐꯖꯊꯣꯏꯕꯨ ꯐꯃꯨꯡꯗ ꯅꯤꯡꯊꯤꯅ ꯍꯤꯞꯍꯜꯂꯒ ꯊꯝꯂꯤ꯫ ꯄꯣꯏꯔꯩꯅ ꯑꯃꯥꯏꯕꯗꯨ ꯍꯧꯖꯤꯛ ꯂꯥꯛꯀꯅꯤꯗꯅ ꯍꯥꯏꯕꯅꯤ, ꯑꯗꯨꯅ ꯑꯩ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ ꯑꯃꯥꯏꯕꯗꯨꯅ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯅꯅꯕ ꯍꯥꯏꯔꯛꯂꯒꯗꯤ ꯊꯕꯛ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯑꯃꯨꯛꯀ ꯇꯧꯒꯦ, ꯑꯗꯨꯒ ꯅꯪꯁꯨ ꯋꯥꯏꯔꯝꯁꯦ ꯈꯔ ꯇꯩꯊꯣꯛꯎ, ꯃꯥꯏꯕ ꯂꯥꯛꯂꯕꯗꯤ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯥꯡꯇꯣꯟꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤ ꯐꯖꯊꯣꯏꯗ ꯐꯖꯅ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨ, ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯀꯤꯔꯛꯂꯕꯗꯤ ꯅꯠꯇ꯭ꯔꯒꯅ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯁꯥꯎꯍꯨꯝꯒꯨꯝꯕ ꯑꯃ ꯂꯥꯛꯂꯕꯗꯤ ꯑꯩꯈꯣꯏꯕꯨ ꯀꯧꯔꯛꯎ ꯍꯥꯏꯔꯝꯂꯒ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯑꯃꯥꯏꯕꯗꯣ ꯂꯥꯛꯂꯤ꯫ ꯑꯃꯥꯏꯕꯗꯨ ꯂꯥꯛꯂꯒ ꯄꯣꯏꯔꯩꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗꯣ ꯍꯦꯛ ꯆꯪꯂꯝꯗꯥꯏꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯕꯗꯒꯤ ꯄꯣꯠ ꯑꯁꯤꯗꯤ ꯈꯔ ꯂꯨꯔꯤꯗꯅ, ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯁꯥꯗ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯅꯥꯟꯊꯖꯩ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯁꯨꯝ ꯄꯔꯞ ꯄꯔꯞ ꯆꯪꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯆꯪꯂꯛꯄꯗ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨ ꯎꯔꯤ꯫ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨ ꯎꯔꯨꯕ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯁꯣꯝꯒꯤ ꯌꯨꯝ ꯃꯥꯏꯀꯩ ꯑꯁꯣꯝꯗꯒꯤ ꯇꯧꯔꯛꯄ ꯊꯕꯛꯅꯤꯗꯅ ꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯄꯣꯏꯔꯩꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯑꯣꯖꯥ ꯂꯥꯛꯄꯤꯔꯦꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕꯗꯣ ꯍꯣꯏ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯈꯪꯍꯥꯏ ꯈꯪꯖꯤꯜ ꯑꯣꯏꯅ ꯌꯦꯡꯊꯣꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯅ ꯏꯆꯥꯅꯨꯄꯤꯗꯨ ꯃꯥꯒꯤ ꯀꯥꯗ ꯍꯧꯖꯤꯛ ꯍꯤꯞꯂꯒ ꯂꯩꯔꯦ, ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯉꯔꯥꯡ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ꯫
ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯂꯒ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯅ ꯑꯃꯥꯏꯕꯗꯨꯅ ꯏꯄꯥ ꯄꯥꯈꯠꯅ ꯍꯥ ꯀꯃꯥꯏꯅ ꯇꯧꯔꯤꯕꯗꯨꯗꯤ ꯍꯥꯏ ꯀꯩꯗꯧꯔꯤꯅꯣ ꯑꯗꯨꯗꯤꯕꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯪꯂꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯂꯒ ꯋꯥ ꯑꯗꯣ ꯇꯨꯃꯤꯟꯅ ꯂꯣꯏꯁꯤꯟꯈꯤꯕ ꯑꯗꯨꯗ ꯄꯣꯏꯔꯩ ꯏꯉꯛꯉꯛꯏ ꯍꯥꯟꯅ ꯈꯪꯈ꯭ꯔꯕ ꯋꯥꯐꯝ ꯑꯃꯒꯨꯝ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕꯗꯣ ꯆꯪꯁꯤꯜꯂꯛꯂꯒ ꯐꯖꯊꯣꯏꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯄꯗ ꯐꯖꯊꯣꯏ ꯑꯃꯥꯏꯕꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯀꯩꯗꯧꯕꯒꯤ ꯏꯅꯥꯛꯇ ꯆꯪꯉꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅꯁꯨ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏ ꯑꯩꯗꯤ ꯅꯪꯒꯤ ꯅꯥꯛꯇ ꯆꯪꯉꯛꯄ ꯅꯠꯇꯦꯅꯦ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯖꯔꯛꯄꯅꯤ ꯅꯪꯅ ꯅꯊꯧ ꯂꯣꯏꯗꯗꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯦ ꯅꯪꯁꯤꯕꯨ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯅꯠꯇ꯭ꯔꯕꯗꯤ ꯑꯇꯩ ꯂꯩꯅꯤꯡꯉꯥꯏ ꯃꯇꯝ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯆꯠꯂꯣ ꯆꯠꯂꯣ ꯅꯈꯣꯏꯗꯤꯅꯦ ꯂꯩꯀꯨꯠꯇ ꯂꯩꯔꯥꯏꯗ ꯎꯈꯣꯡ ꯋꯥꯈꯣꯡꯗ ꯑꯁꯣꯛꯄ ꯅꯔꯛ ꯃꯣꯡꯁꯣꯡꯗ ꯂꯩꯔꯨꯒꯗꯕ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯕꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯔꯗꯒꯦ ꯍꯥꯟꯅ ꯌꯥꯔꯝꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯂꯕꯅꯤꯅ ꯅꯍꯥꯛ ꯌꯥꯔꯔꯣꯏꯀꯣ ꯑꯗꯨꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩ ꯑꯁꯤꯗ ꯌꯥꯗꯨꯅ ꯆꯠꯂꯍꯧꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏꯀꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯐꯖꯊꯣꯏꯗꯣ ꯌꯥꯝꯅ ꯍꯧꯅ ꯍꯧꯅ ꯅꯣꯛꯈꯠꯂꯛꯏ ꯑꯗꯨꯒ ꯑꯃꯥꯏꯕꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯅꯍꯥꯛꯅ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇꯃꯛ ꯆꯠꯀꯗꯕ ꯅꯠꯇꯦ ꯑꯉꯥꯡ ꯑꯁꯦ ꯑꯩꯅ ꯄꯨꯟꯁꯤꯔꯣꯟ ꯅꯤꯕꯒꯤꯗꯃꯛꯇ ꯈꯟꯈ꯭ꯔꯕ ꯑꯉꯥꯡꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤꯁꯨ ꯃꯇꯝ ꯂꯣꯏꯔꯤ ꯅꯍꯥꯛꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯀꯟꯕ ꯍꯥꯏꯕꯁꯤꯗꯤ ꯑꯣꯏꯊꯣꯛꯇ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯣ ꯅꯍꯥꯛꯅꯁꯨ ꯑꯩ ꯑꯁꯤ ꯃꯁꯛ ꯈꯪꯗꯕ ꯃꯥꯜꯂꯤ ꯐꯔꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯕꯥꯅꯤꯁꯤ ꯂꯥꯟ ꯃꯆꯥ ꯑꯃ ꯇꯧꯕ ꯇꯥꯕꯅꯤꯅꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕꯗꯣ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯤ ꯑꯗꯨꯗꯨꯒ ꯄꯣꯏꯔꯩꯗ ꯍꯥꯏꯔꯤ ꯏꯕꯨꯡꯉꯣ ꯂꯥꯏ ꯈꯣꯏꯔꯝꯅꯅꯕꯒꯤꯗꯃꯛꯇ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯊꯧꯔꯥꯡ ꯇꯧꯁꯤ ꯑꯗꯨꯒ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯎꯆꯥꯟ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯀ꯭ꯔꯨꯛ ꯑꯁꯨꯕ ꯈꯔ ꯆꯪꯒꯅꯤꯀꯣ ꯑꯗꯨꯒ ꯗꯨꯛ ꯀꯦꯟꯗꯜ ꯃꯩꯈꯦꯠ ꯑꯗꯨꯒ ꯏ ꯊꯣꯛꯄ ꯖꯤꯕ ꯑꯃ ꯆꯪꯒꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯕꯣꯛꯅꯆꯤꯡꯕꯁꯨ ꯈꯔ ꯆꯪꯒꯅꯤ ꯀꯕꯣꯛ ꯑꯗꯨꯁꯨ ꯆꯨꯍꯤ ꯇꯣꯠꯄ ꯌꯥꯗꯦ ꯆꯨꯍꯤ ꯇꯣꯠꯇꯕ ꯑꯐꯥꯕ ꯑꯣꯏꯅ ꯇꯧꯒꯗꯕꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯄꯣꯏꯔꯩꯅ ꯁꯤꯟ ꯂꯥꯡꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯕꯖꯥꯔꯗꯕꯨ ꯆꯠꯄꯋꯣ ꯑꯃꯗꯕꯨ ꯆꯠꯄꯋꯣ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯔꯛꯄꯅ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2:30ꯃꯨꯛ ꯇꯥꯔꯛꯄ 3 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯁꯨꯅ ꯐꯪꯂꯔꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯁꯨꯅ ꯐꯪꯕ ꯑꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ꯫ ꯄꯣꯏꯔꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯤ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯅ ꯂꯥꯌꯦꯡꯕꯗꯒꯤ ꯐꯔꯛꯀꯅꯤꯀꯣ ꯃꯍꯥꯛꯀꯤ ꯃꯁꯥ ꯃꯅꯨꯡꯗ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯍꯤꯡꯆꯥꯕ ꯆꯪꯗꯨꯅ ꯂꯩꯔꯤ ꯃꯁꯤ ꯇꯥꯟꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯣꯏꯗꯅ ꯑꯗꯨꯃꯛ ꯐꯔꯛꯀꯅꯤ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯒꯅꯤ ꯍꯥꯏꯕꯁꯤ ꯉꯁꯤ ꯂꯥꯡꯂꯤꯕ ꯄꯣꯠ ꯑꯁꯤꯅ ꯈꯪꯂꯤ ꯄꯣꯠ ꯑꯁꯦ ꯑꯃꯠꯇ ꯐꯥꯎꯕ ꯆꯤꯊꯗꯅ ꯂꯣꯏꯅ ꯐꯪꯂꯤꯕ ꯑꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯔꯛꯀꯅꯤ ꯍꯥꯏꯕꯗꯨ ꯇꯥꯛꯂꯤꯕꯅꯤ꯫ ꯐꯔꯦ ꯑꯩ ꯂꯥꯏ ꯈꯣꯏꯔꯝꯗꯨꯅ ꯂꯩꯇꯥꯏꯅꯔꯛꯀꯦ ꯅꯆꯥꯅꯨꯄꯤ ꯑꯁꯤꯅ ꯍꯧꯒꯠꯂꯒ ꯑꯋꯥꯡ ꯊꯪꯕ ꯃꯥꯏꯀꯩꯔꯣꯝꯗ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯃꯗꯨꯅ ꯑꯩꯈꯣꯏꯅ ꯌꯥꯟꯗꯨꯅ ꯐꯥꯔꯒ ꯊꯝꯒꯗꯕꯅꯤꯀꯣ ꯃꯍꯥꯛꯅꯕꯨ ꯕꯌꯥꯅ ꯆꯤꯛꯀꯦꯔꯥ ꯈꯨꯖꯤꯟꯅꯕꯨ ꯈꯣꯠꯀꯦꯔꯥ ꯇꯧꯅꯤꯡꯕ ꯇꯧꯁꯅꯨ ꯃꯗꯨ ꯑꯗꯨꯃꯛ ꯈꯥꯡꯗꯨꯅ ꯌꯥꯟꯗꯨꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯒꯗꯕꯅꯤ ꯑꯩꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯍꯥꯛ ꯊꯥꯗꯣꯛꯄ ꯌꯥꯗꯦꯀꯣ ꯑꯩꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯦꯛ ꯂꯣꯏꯈꯤꯕꯒꯗꯤ ꯃꯍꯥꯛ ꯑꯗꯨꯃꯛ ꯋꯥꯟꯊꯈ꯭ꯔꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯛꯄꯗ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯈꯔ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯃꯁꯥꯗ ꯁꯥꯍꯨꯝ ꯐꯪꯉꯤ꯫ ꯃꯍꯥꯛꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯃꯇꯝꯗ ꯄꯣꯏꯔꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯝꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯄꯣꯏꯔꯩꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯇꯨꯅ ꯍꯪꯅꯔꯤ ꯏꯕꯨꯡꯉꯣ ꯄꯣꯏꯔꯩ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯪꯒꯦ ꯌꯨꯝꯐꯝ ꯑꯁꯤꯕꯨ ꯀꯅꯥꯒꯤꯅꯣꯅꯦ ꯑꯩꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯃꯇꯝꯗ ꯑꯩꯅ ꯈꯨꯔꯨꯝꯕꯁꯤ ꯁꯣꯏꯔꯦ ꯍꯥꯏꯕꯒꯤ ꯑꯩꯉꯣꯟꯗ ꯁꯈꯤꯅꯥ ꯈꯔ ꯄꯤꯔꯤ ꯌꯨꯝꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯈꯔ ꯈꯪꯅꯤꯡꯉꯤ ꯅꯪꯅ ꯅꯧꯅ ꯂꯩꯔꯒ ꯂꯩꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨꯁꯤꯕꯨ ꯅꯈꯣꯏ ꯅꯠꯇꯕ꯭ꯔꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯣꯏꯔꯩꯅ ꯑꯩꯗꯤ ꯌꯨꯝ ꯑꯁꯤꯗ ꯌꯥꯑꯣꯡ ꯏꯜꯂꯒ ꯂꯩꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯒꯤ ꯅꯨꯄꯤ ꯂꯩꯔꯥꯡꯇꯣꯟꯁꯤ ꯃꯍꯥꯛ ꯃꯇꯣꯝꯇ ꯄꯣꯛꯄꯅꯤ ꯑꯩꯒꯤ ꯏꯆꯥ ꯐꯖꯊꯣꯏ ꯂꯩꯔꯤꯕ ꯑꯁꯤꯒꯨꯝꯅ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗꯨ ꯍꯥꯏꯕꯗꯤ ꯏꯀꯨꯕꯨ ꯏꯅꯦꯝꯄꯣꯛꯇꯨ ꯅꯣꯡꯒꯥꯈ꯭ꯔꯦ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯂꯝ ꯁꯔꯨꯛ ꯑꯁꯤꯗ ꯂꯩꯔꯥꯡꯇꯣꯟ ꯏꯕꯥꯅꯤ ꯂꯥꯛꯇꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯌꯨꯝꯐꯝ ꯑꯁꯤ ꯂꯩꯔꯥꯡꯇꯣꯟꯒꯤꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦ꯫ ꯂꯩꯔꯥꯡꯇꯣꯟꯒꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗꯨꯒꯤ ꯃꯃꯤꯡꯅ ꯀꯔꯤ ꯀꯔꯤ ꯀꯧꯕ? ꯑꯁꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯄꯣꯏꯔꯩꯅꯁꯨ ꯂꯣꯏꯅꯃꯛ ꯇꯝꯂꯤ꯫
ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯣ ꯐꯔꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯡꯀꯣꯛ ꯑꯗꯨꯗ ꯍꯥꯞꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯑꯗꯨ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯑꯣꯟꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯂꯛꯂꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯑꯋꯥꯡꯒꯤ ꯃꯕꯣꯛ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯁꯨ ꯉꯁꯥꯏ ꯃꯍꯥꯛꯅ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯂꯧꯊꯣꯛꯈꯤꯕ ꯑꯃꯨꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨ ꯂꯧꯊꯣꯔꯛꯂꯒ ꯌꯥꯝꯅ ꯀꯟꯅ ꯑꯖꯥ ꯄꯨꯖꯥ ꯇꯧꯗꯨꯅ ꯐꯖꯊꯣꯏꯒꯤ ꯊꯋꯥꯏ ꯃꯤꯌꯦꯜꯕꯨ ꯆꯤꯡꯅꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗ ꯐꯖꯊꯣꯏꯗꯣ ꯃꯁꯥꯗꯣ ꯂꯣꯡꯊꯦꯛ ꯊꯦꯛꯀꯠꯇꯨꯅ ꯃꯈꯨꯠ ꯑꯅꯥꯕꯗꯨꯒꯗꯨ ꯀꯔꯤꯝꯇ ꯅꯥꯗꯕꯒꯨꯝ ꯂꯩꯃꯥꯏꯗ ꯍꯥꯏꯕꯗꯤ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯅꯝꯂꯒ ꯀꯟꯅ ꯀꯟꯅ ꯊꯦꯛꯀꯠꯂꯛꯂꯤ꯫ ꯑꯗꯨꯅ ꯇꯧꯔꯛꯄꯗꯨꯗ ꯂꯩꯔꯥꯡꯇꯣꯟ ꯑꯃꯗꯤ ꯄꯣꯏꯔꯩꯗꯤ ꯀꯩꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯨ ꯑꯩꯈꯣꯏꯗꯤ ꯂꯣꯏꯔꯦꯗꯅ ꯏꯆꯥ ꯊꯣꯏꯕꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗꯤ ꯀꯟꯅ ꯀꯟꯅ ꯃꯆꯥꯅꯨꯄꯤꯅ ꯊꯦꯛꯀꯠꯂꯤꯕꯗꯣ ꯅꯝꯁꯤꯟꯗꯨꯅ ꯐꯥꯔꯤ꯫ ꯑꯗꯨꯃ ꯇꯧꯔꯛꯄꯗ ꯐꯖꯊꯣꯏ ꯌꯥꯝꯅ ꯀꯟꯅ ꯀꯞꯈꯠꯂꯛꯂꯤ꯫ ꯁꯣꯝꯗꯁꯨ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯗꯨꯕꯨ ꯂꯩꯇꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯂꯤꯕꯅꯤ꯫ ꯃꯍꯥꯛꯁꯨ ꯁꯣꯝꯗ ꯋꯥꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯀꯠꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨꯒꯤ ꯆꯩꯅꯥꯈꯣꯜ ꯃꯁꯥꯗ ꯐꯪꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯅꯁꯨ ꯃꯍꯥꯛꯀꯤ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯃꯍꯥꯛꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯆꯪꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯡꯈꯤꯕ ꯎꯆꯥꯟꯁꯤꯡ ꯑꯗꯨꯅ ꯉꯔꯪ ꯉꯔꯪ ꯃꯩ ꯊꯥꯒꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯀꯕꯣꯛ ꯑꯐꯥꯕꯁꯤꯡ ꯑꯗꯨꯒ ꯃꯩꯀ꯭ꯔꯨꯛꯀ ꯇꯣꯠꯅꯔꯒ ꯎꯆꯥꯟ ꯃꯩ ꯑꯗꯨꯗ ꯕꯪ ꯕꯪ ꯂꯪꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯂꯪꯁꯟꯕꯗꯨꯗ ꯃꯩꯗꯣ ꯈꯪꯍꯧ ꯈꯪꯍꯧ ꯍꯧꯔꯛꯄꯗ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯐꯖꯊꯣꯏꯒ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯃꯕꯣꯛ ꯑꯣꯏꯔꯤꯕ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯖꯥ ꯄꯨꯖꯥ ꯇꯧꯗꯨꯅ ꯐꯖꯊꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯕꯨ ꯆꯤꯡꯅꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯐꯖꯊꯣꯏꯒꯤ ꯃꯕꯣꯛ ꯑꯗꯨꯒꯤ ꯃꯁꯥꯗꯁꯨ ꯆꯩꯅꯥꯈꯣꯜ ꯈꯔ ꯐꯪꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯩꯁ, ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯅ ꯑꯁꯨꯝꯅ ꯇꯧꯔꯛꯄꯁꯤꯗ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯒꯤ ꯏꯊꯛꯇ ꯑꯁꯤꯒꯨꯝꯂꯕ ꯆꯩꯅꯥ ꯄꯤꯔꯛꯈꯤꯕ ꯂꯩꯇ꯭ꯔꯤ꯫ ꯉꯁꯤ ꯄꯤꯔꯛꯂꯤꯕꯁꯤꯅ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ? ꯑꯁꯨꯝꯅ ꯈꯜꯂꯒ ꯌꯦꯡꯅꯅꯕ ꯍꯣꯠꯅꯔꯤꯉꯩ ꯈꯪꯍꯧꯗꯦ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯃꯨꯁꯤꯟ ꯃꯨꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯣ ꯃꯩ ꯕ꯭ꯔꯪ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯍꯧꯔꯛꯄꯗ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨ ꯄꯥꯏꯔꯝꯕꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯈꯪꯊꯥ ꯊꯥꯗꯣꯛꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯣ ꯃꯈꯥꯗ ꯊꯥꯊꯔꯛꯄꯗ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯍꯥꯛꯅ ꯖꯩꯒ ꯇꯧꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯁꯤꯡ ꯌꯦꯟ ꯃꯔꯛ ꯑꯗꯨꯗ ꯇꯥꯁꯜꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯦꯟꯅ ꯍꯦꯟꯅ ꯃꯩ ꯆꯥꯛꯈꯠꯂꯛꯇꯨꯅ ꯃꯊꯪ ꯃꯊꯪ ꯃꯩ ꯋꯥꯏꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯣ ꯆꯥꯛꯄ ꯍꯧꯔꯛꯂꯤ꯫ ꯌꯨꯝ ꯑꯗꯨ ꯆꯥꯛꯄꯗ ꯅꯠꯇꯅ ꯃꯁꯥꯒꯤ ꯐꯤꯔꯣꯜꯗ ꯃꯩ ꯑꯗꯨ ꯋꯥꯏꯔꯛꯇꯨꯅ ꯍꯅꯨꯕꯤꯗꯨꯁꯨ ꯃꯩꯅ ꯆꯥꯛꯄ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗꯒꯤꯗꯤ ꯌꯨꯝ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯩ ꯇꯁꯦꯡꯅ ꯆꯥꯛꯈꯠꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯩꯇꯥꯏꯅꯗꯨꯅ ꯃꯗꯨꯕꯨ ꯍꯦꯟꯅ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯅꯅꯕ ꯑꯃꯗꯤ ꯃꯩꯆꯥꯛ ꯑꯗꯨ ꯍꯦꯟꯒꯠꯅꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯇꯤꯟ ꯀꯌꯥ ꯈꯨꯔꯨꯝꯗꯨꯅ ꯃꯥꯅ ꯃꯃꯤꯠ ꯆꯦꯖꯦꯠ उइसिन्दुना लाई अदु कन्ना खुरुमलको मतम अदुदा लेकाई अदुगी मियाम पुनमक युम्मई चाए हादुना सेनबगी लाउनबगी खोंजल कया अमा तारकपदगी महाक्सु लाई खुरुमबदु लेप यादबनिना लाई अदु कन्ना खुरुमलगा लेखिबना मयामना लाउनरिबदो तारबसु महाना ममि पांथोरक्ति असमना लाउनरकपदुदा पोइलेसमा पांचेन थुरक्तुनि चिंगरुबदा अवांग थंबगी मबुक अदुगी युमथंगनबगी हनुबी अदुगी युमदो मैना ngरंग ngरंग चाक्तुन लेरमले मसिदगी मयाम पुनमक अदो हनुबीगी युम्मई चाए हादुना लाउनरकली मयामना कननब होनबदी कनामतना होनखिरी असमना तौदुना हौजिक्ति अमाइबा अदुसु लाई खुरुमबदो पुंग फाना लोइसनख्री अदुगा फजथोइसु ग्याल मांगदुना फमुंग तारगा लेरी मयाम पुनमक युम अदुगी अकोइबदा लाक्तुना युम अदुना मई चाक्लिबदो मयाम चंगसलक्तुना येंगली मसिगी मतुंगदा मयामनसु मफम अदुबु कननबा होनदबदी मथंग मथंग बाइरक्तुना अखोइगी युम कई पुनमक चाकपा तारे हाइदुना मयामना इसिंग छोक्तुना हाइजिनदुना कननबा होनखी अदुबु उपाय करेसु लेति अदुमक चाख्री यामना ngaklibana yum adudagi hentoraktuna kari amadadi chakhidi matamadu poreina amaibu lona oja masibu kamdon oithoklibano haiduna hanglubada wahangado thangnabada leiba haibadi manak nakpada leiba miyoi kharana tahawraduna amaibada onsallaktuna ojana masima tokrama tawribano akoidi ngakpada loi khwaidagi farabani se haiduna mathang mathang sandokiduna amaibadu karama tawribano haiduna loina womsillakli masidagi amaibadu su chenba yadrabada mahakna hairi thabagasi matangda aina magi yum masi chatlaga maina churuba leiti hanubi asina hek hek sijinnaba migi thawai satpada sijinnaba khulai ama leiri
ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨ ꯑꯩꯅ ꯁꯣꯝ ꯅꯥꯀꯟꯗꯒꯤ ꯂꯩꯋꯥ ꯇꯤꯟꯋꯥ ꯇꯧꯗꯨꯅ ꯃꯩ ꯊꯥꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯈꯨꯠꯂꯥꯏ ꯑꯗꯨꯅ ꯃꯩ ꯆꯥꯛꯄꯗꯒꯤ ꯃꯊꯪ ꯋꯥꯏꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤ ꯃꯩꯅ ꯆꯥꯛꯄꯗ ꯅꯠꯇꯅ ꯃꯁꯥꯃꯛꯁꯨ ꯃꯩꯅ ꯆꯥꯛꯇꯨꯅ ꯁꯤꯈ꯭ꯔꯦ꯫ ꯃꯁꯤꯅꯤ ꯋꯥꯔꯤ ꯍꯥꯏꯕꯕꯨ꯫ ꯑꯩꯅ ꯆꯠꯂꯒ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤ ꯃꯩꯅ ꯊꯥꯈꯤꯕ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯅ ꯃꯥꯒꯤ ꯌꯨꯝ ꯑꯁꯤꯗ ꯆꯪꯂꯒ ꯃꯩ ꯊꯥꯅꯕ ꯍꯣꯠꯅꯔꯛꯈꯤꯕꯁꯤ ꯐꯅꯌꯥꯝꯗꯤ ꯌꯥꯝꯂꯕꯅꯤ, ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯅ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯃꯅꯥꯛ ꯅꯛꯁꯤꯟꯅ ꯆꯪꯂꯨꯕ ꯑꯃꯇ ꯉꯝꯗꯦ꯫ ꯄꯥꯏꯔꯒ ꯁꯥꯎꯍꯨꯝ ꯑꯃꯗ ꯂꯪꯊꯣꯔꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯑꯗꯨꯝꯅ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯃꯤ ꯑꯗꯣ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯅ ꯅꯥꯔꯒ ꯁꯤꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯤꯗꯨꯅ ꯍꯅꯨꯕꯤ ꯑꯁꯤꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯍꯥꯠꯅꯤꯡꯕ ꯃꯤ ꯈꯟꯗꯨꯅ ꯍꯥꯠꯄꯗ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯛ ꯌꯥꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯁꯤꯕ ꯅꯥꯏꯗ꯭ꯔꯕ ꯍꯅꯨꯕꯤ ꯑꯁꯦ ꯉꯁꯤꯗꯤ ꯁꯤꯔꯦꯗꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯀꯣꯛꯂꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯍꯔꯥꯎꯅꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯐꯖꯊꯣꯏꯁꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯈꯤꯗ꯭ꯔꯦ꯫ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯍꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤ ꯍꯧꯈ꯭ꯔꯕꯗ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯃꯤꯑꯣꯏ ꯈꯔꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯌꯨꯝ ꯑꯗꯨꯅ ꯃꯩ ꯆꯥꯛꯂꯤꯕꯗꯨꯒꯤ ꯂꯣꯏꯁꯤꯜꯂꯛꯄ ꯇꯥꯗꯨꯅ ꯂꯩꯍꯧꯔꯤꯕ ꯎꯠꯁꯤꯡ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯇꯥꯡꯒꯣꯏ ꯑꯣꯟꯈ꯭ꯔꯕꯅꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯗ ꯂꯩꯕ ꯅꯥꯄꯤ ꯁꯤꯡꯕꯤ ꯈꯔꯁꯨ ꯑꯗꯨꯃꯛ ꯆꯥꯛꯂꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯌꯨꯝ ꯑꯗꯨꯅ ꯃꯩ ꯆꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯊꯧ ꯃꯉꯝ ꯈꯔꯗꯤ ꯄꯥꯡꯊꯣꯛꯄꯤꯕ ꯐꯩ, ꯅꯠꯇ꯭ꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯋꯥꯐꯝꯗ ꯇꯥꯔꯛꯀꯅꯤ꯫ ꯍꯅꯨꯕꯤ ꯑꯗꯨ ꯏꯆꯝ ꯆꯝꯕ ꯍꯅꯨꯕꯤ ꯑꯃ ꯅꯠꯇꯕꯅꯤꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯅ ꯁꯣꯏꯗꯅꯃꯛꯀꯤ ꯇꯝꯅꯔꯛꯈꯤꯅꯤ꯫ ꯑꯁꯨꯝꯅ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯕꯁꯨ ꯀꯅꯥꯝꯇꯅ ꯑꯇꯇꯥꯏ ꯑꯣꯏꯅ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯕꯅꯤꯅ ꯃꯍꯥꯛꯀꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯈꯤꯗꯦ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯩꯅ ꯆꯥꯛꯇꯨꯅ ꯁꯤꯈ꯭ꯔꯕ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯃꯇꯨꯡꯗ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯌꯨꯝꯐꯝ ꯃꯊꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ लेपꯂꯒ ꯂꯩ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯃꯊꯪ ꯋꯥꯔꯤ ꯁꯥꯅꯕ ꯍꯧꯔꯛꯂꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯁꯨ ꯀꯤꯅꯕ ꯍꯧꯔꯛꯈꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯌꯨꯝꯐꯝ ꯃꯊꯛꯇ ꯍꯅꯨꯕꯤ ꯑꯗꯨ ꯑꯃꯅ ꯀꯞꯂꯒ ꯂꯩꯕ ꯑꯃꯗꯤ लेपꯂꯒ ꯀꯅꯥꯒꯨꯝꯕ ꯈꯔꯕꯨ ꯉꯥꯏꯔꯒ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯍꯟꯖꯤꯟ ꯆꯠꯇꯨꯅ ꯂꯩꯕꯒꯤ ꯃꯃꯤꯁꯤꯡ ꯎꯕꯗꯣ ꯃꯌꯥꯝꯅꯁꯨ ꯊꯦꯡꯅꯔꯦ꯫ ꯃꯔꯨꯑꯣꯏꯅ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯂꯩꯔꯥꯡꯊꯣꯟ ꯑꯃꯗꯤ ꯄꯣꯏꯔꯩꯅꯁꯨ ꯃꯗꯣ ꯑꯃꯝ ꯃꯊꯦꯡꯗ ꯍꯥꯏꯐꯦꯠꯁꯨ ꯎꯈꯤꯕ ꯂꯩꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯐꯝ ꯑꯗꯨꯕꯨ ꯃꯩꯅ ꯊꯥꯗꯣꯛꯂꯝꯕ ꯑꯃꯥꯏꯕꯤ ꯑꯗꯨꯕꯨ ꯍꯥꯠꯈꯤꯕ ꯃꯥꯏꯕ ꯑꯗꯣ ꯃꯈꯣꯏ ꯃꯌꯥꯝꯅ ꯆꯠꯇꯨꯅ ꯑꯃꯨꯛ ꯀꯧꯔꯨꯔꯦ꯫ ꯑꯃꯥꯏꯕ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯂꯣꯏꯅꯃꯛ ꯇꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯌꯥꯝꯗ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯕꯒ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯄꯥꯎ ꯄꯤꯗꯕꯅꯣ? ꯅꯈꯣꯏꯅ ꯍꯦꯛ ꯎꯈꯤꯕꯒ ꯅꯣꯡꯉꯥꯟꯕꯒ ꯑꯗꯨꯃꯛ ꯄꯥꯎ ꯄꯤꯔꯛꯂꯒꯗꯕꯅꯤ꯫ ꯑꯩꯅ ꯃꯇꯝ ꯆꯥꯅ ꯈꯪꯍꯧꯗ꯭ꯔꯕꯗꯤ ꯈꯨꯜ ꯑꯁꯦ ꯂꯣꯏꯅꯃꯛ ꯃꯨꯠ ꯇꯥꯛꯇꯨꯅ ꯁꯤꯕꯗ ꯅꯠꯇꯅ ꯈꯨꯜ ꯑꯁꯤ ꯃꯤ ꯇꯥꯕ ꯌꯥꯗ꯭ꯔꯕ ꯂꯝ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯍꯧꯒꯗꯧꯔꯤꯕꯅꯤ꯫ ꯅꯈꯣꯏꯅ ꯉꯁꯤꯗꯒꯤꯅ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯕ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯀꯟꯕ ꯀꯩꯗꯧꯅꯨꯡꯗ ꯉꯝꯂꯣꯏꯗꯕꯅꯤ꯫ 15ꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯕꯨ ꯀꯧꯕ ꯂꯥꯛꯄꯒꯤ ꯅꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯔꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯅꯨꯕꯤ ꯑꯁꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯦ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯂꯤ, ꯁꯥꯊꯤꯔꯛꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯅꯨꯕꯤ ꯑꯁꯤꯒꯤ ꯃꯥꯡꯈ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡ ꯑꯗꯨ ꯃꯊꯪ ꯑꯁꯨꯝ ꯍꯟꯖꯤꯜꯂꯛꯇꯨꯅ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯇꯥꯁꯤꯟ ꯈꯣꯝꯖꯤꯜꯂꯤ꯫ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡ ꯑꯗꯨꯅ ꯃꯄꯨꯡ ꯍꯦꯛ ꯐꯥꯈꯤꯕꯗ ꯅꯨꯃꯤꯠ 15ꯅꯤ ꯆꯪꯒꯗꯧꯔꯤꯕꯅꯤ꯫ ꯅꯨꯃꯤꯠ 15ꯅꯤ ꯍꯦꯛ ꯁꯨꯈꯤꯕꯒ ꯃꯍꯥꯛꯀꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯇꯨꯅ ꯂꯩꯀꯥꯏꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯃꯍꯥꯛꯅ ꯍꯥꯠꯅꯤꯡꯕ ꯃꯤꯁꯤꯡ ꯑꯗꯣ ꯍꯜꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯐꯔꯦ, ꯃꯁꯤꯅ ꯋꯥꯐꯝ ꯑꯃ ꯑꯣꯏꯈ꯭ꯔꯒ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯈꯨꯔꯨꯝꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯁꯤ꯫ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯁꯥꯕ ꯕꯥꯂꯤ ꯀꯠꯂꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯆꯥ ꯄꯨꯖꯥ ꯀꯌꯥ ꯑꯃ ꯇꯧꯔꯕ ꯃꯇꯨꯡꯗ ꯂꯣꯏꯁꯤꯟꯒꯗꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯀꯥꯏ ꯑꯁꯦ ꯃꯨꯠ ꯇꯥꯛꯀꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯔꯤ ꯁꯥꯟꯅ ꯕꯂꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯃ ꯕꯂꯤ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯅ ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯣ ꯀꯗꯥꯏꯗꯒꯤ ꯊꯤꯔꯨꯒꯅꯤ ꯍꯥꯏꯗꯨꯅ ꯃꯔꯥꯡ ꯂꯥꯡꯅꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡꯗ ꯇꯧꯒꯗꯕ ꯊꯕꯛꯅꯤ꯫ ꯑꯗꯨꯅ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯁꯤꯟ ꯂꯥꯡꯂꯣ, ꯑꯗꯨꯒ ꯎꯆꯥꯜꯒꯤ ꯁꯤꯡ ꯈꯔꯁꯨ ꯆꯪꯒꯅꯤ꯫ ꯌꯥꯝꯗ꯭ꯔꯕꯗ ꯃꯣꯟꯈꯥꯏ ꯑꯃꯒꯤ ꯆꯥꯡ ꯆꯪꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯆꯪꯒꯗꯕ ꯍꯩꯔꯝ ꯂꯩꯔꯝ ꯄꯨꯝꯅꯃꯛꯁꯨ ꯑꯩꯅ ꯍꯥꯏꯔꯒꯦ꯫ ꯑꯁꯨꯝꯅ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯍꯥꯏꯔꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯀꯔꯤ ꯂꯥꯏ ꯈꯨꯈꯣꯏꯔꯣꯝꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯃꯄꯣꯠ ꯆꯪꯕꯁꯤꯕꯨ? ꯂꯥꯏꯒꯤ ꯑꯣꯏꯅ ꯈꯣꯏꯔꯝꯕ ꯃꯇꯝꯗꯗꯤ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯈꯔ ꯆꯪꯕ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ
ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯁꯤꯅ ꯈꯖꯤꯛ ꯈꯖꯤꯛ ꯆꯪꯕ ꯂꯥꯏ ꯑꯗꯨꯗꯤ ꯏꯆꯝ ꯆꯝꯕ ꯂꯥꯏ ꯑꯃꯅꯤ ꯍꯧꯖꯤꯛꯀꯤ ꯑꯁꯤꯅ ꯃꯩ ꯉꯔꯪ ꯉꯔꯪ ꯊꯥꯔꯒ ꯂꯥꯏ ꯑꯗꯨꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯗ ꯑꯩꯒꯤ ꯊꯋꯥꯏꯁꯨ ꯃꯥꯡꯈꯤꯕ ꯌꯥꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝꯁꯨ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯨꯗ꯭ꯔꯤ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯂꯥꯡꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯋꯥꯠꯂꯤꯕꯁꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯨ ꯈꯛꯇꯪ ꯉꯥꯏꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯣꯏꯊꯤ ꯊꯤꯅꯔꯛꯄꯗ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯣ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯌꯨꯝꯐꯝ ꯃꯊꯛ ꯑꯗꯨꯗ ꯐꯖꯅ ꯌꯣꯄꯥꯛꯅ ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛ ꯇꯧꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯅꯅꯕ ꯖꯒꯥ ꯑꯃ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯀꯟꯕ ꯅꯣꯡ ꯅꯨꯡꯁꯤꯠ ꯀꯌꯥ ꯁꯤꯠꯄ ꯍꯧꯔꯛꯂꯤ ꯊꯕꯛ ꯑꯗꯣ ꯂꯦꯞꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯛꯂꯤꯕꯅꯤ ꯍꯅꯨꯕꯤꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯎꯁꯥ ꯑꯃꯗꯒꯤ ꯎꯁꯥ ꯑꯃꯗ ꯆꯣꯡꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯑꯃꯥꯏꯕ ꯑꯗꯨꯅꯁꯨ ꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯗꯤ ꯑꯃꯠꯇ ꯎꯕ ꯅꯠꯇꯦ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯥꯝꯂꯕ ꯎꯆꯥꯜꯒꯤ ꯁꯤꯡꯁꯤꯡ ꯑꯗꯣ ꯄꯩꯈꯠꯇꯨꯅ ꯃꯩꯖꯥꯎ ꯊꯥꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯂꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯈꯔ ꯇꯧꯗꯨꯅ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯃ ꯄꯨꯁꯤꯜꯂꯛꯂꯤꯕ ꯑꯗꯨꯒꯤ ꯂꯨꯔꯦꯟ ꯀꯛꯇꯨꯅ ꯕꯥꯂꯤ ꯇꯧꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯩ ꯀꯣꯏꯔꯤꯕ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯃꯍꯥꯛꯅ ꯄꯣꯔꯛꯂꯤꯕ ꯂꯩ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯑꯁꯨꯝ ꯃꯩ ꯑꯗꯨꯗ ꯂꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯨꯁꯤꯟ ꯃꯨꯕ ꯂꯥꯏꯙꯤꯕꯤ ꯑꯃ ꯃꯍꯥꯛꯅ ꯁꯥꯗꯨꯅꯁꯨ ꯃꯩ ꯅꯨꯡ ꯑꯗꯨꯗ ꯂꯪꯁꯤꯜꯂꯤꯕꯅꯤ ꯑꯁꯣꯝꯅ ꯃꯩ ꯑꯗꯨ ꯀꯣꯏꯅ ꯑꯁꯨꯝ ꯂꯪꯁꯤꯟꯗꯨꯅ ꯑꯖꯥ ꯄꯨꯖꯥ ꯀꯌꯥ ꯇꯧꯔꯛꯄꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯀꯣꯡꯗ ꯅꯥꯁꯣꯟꯅꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯃꯨꯔꯨꯝ ꯁꯣꯜꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯣ ꯀꯤꯅꯔꯗꯨꯅ ꯑꯃꯅ ꯑꯃꯗ ꯐꯠ ꯌꯦꯡꯅꯩ ꯑꯗꯨꯒ ꯅꯥꯀꯣꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯨꯔꯨꯝ ꯋꯥ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯃꯤꯗꯨ ꯎꯍꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯤ ꯑꯗꯨꯅꯁꯨ ꯑꯃꯨꯛ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯃꯛ ꯇꯧꯔꯛꯏ ꯑꯃꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯃꯛ ꯇꯧꯔꯛꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯉꯔꯪ ꯂꯥꯡꯅꯔꯛꯏ ꯇꯧꯔꯤꯕ ꯖꯩꯒ ꯑꯁꯤꯗꯗꯤ ꯃꯤ ꯂꯥꯡꯕ ꯌꯥꯗꯕ ꯖꯩꯒꯅꯤ ꯑꯗꯨꯕꯨ ꯃꯤ ꯃꯊꯪ ꯂꯥꯡꯁꯤꯜꯂꯛꯄꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯁꯥꯎꯔꯗꯨꯅ ꯃꯌꯥꯝꯗ ꯂꯥꯡꯒꯅꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯨꯃꯤꯟꯅ ꯂꯩꯅꯔꯤ ꯅꯣꯡ ꯅꯨꯡꯁꯤꯠ ꯁꯤꯠꯂꯤꯕꯗꯨꯁꯨ ꯀꯟꯕ ꯑꯁꯨꯝ ꯍꯦꯟꯖꯜꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯅꯣꯡꯗꯣ ꯖꯝ ꯍꯩꯊꯔꯛꯂꯤ ꯅꯣꯡ ꯍꯩꯊꯔꯛꯄ ꯑꯁꯤꯗ ꯃꯌꯥꯝꯁꯨ ꯅꯣꯡ ꯆꯨꯠꯂꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯅꯕ ꯇꯧꯔꯛꯄꯗ ꯍꯥꯏꯕꯗꯤ ꯅꯣꯡ ꯆꯨꯠꯂꯣꯏꯗꯕ ꯖꯒꯥꯗ ꯂꯩꯊꯣꯛꯅꯕ ꯇꯧꯔꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯅꯥ ꯑꯃꯗ ꯈꯣꯡꯐꯝ ꯂꯦꯡꯕꯤꯒꯅꯨ ꯍꯧꯖꯤꯛꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯨꯕ ꯇꯥꯟꯖꯥꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯁꯨ ꯇꯨꯃꯤꯟ ꯂꯣꯏꯅꯃꯛ ꯂꯩꯅꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯖꯩꯒ ꯇꯧꯔꯤꯕ ꯑꯗꯨꯒꯤ ꯃꯩ ꯀꯣꯏꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯅꯨꯕꯤ ꯑꯃ ꯏꯟꯅꯔꯤꯕꯗꯨ ꯃꯌꯥꯝꯅꯁꯨ ꯎꯔꯛꯂꯤ ꯃꯗꯨ ꯎꯔꯛꯄꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯤ ꯀꯤꯅꯈꯤꯕꯅ ꯃꯈꯣꯏ ꯑꯃꯒ ꯀꯣꯟꯁꯤꯟꯅꯗꯨꯅ ꯑꯀꯤꯕꯗꯨ ꯈꯥꯡꯂꯤꯕꯅꯤ ꯃꯁꯤꯗꯒꯤ ꯈꯪꯍꯧꯗꯦ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯔꯒ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯕꯒꯨꯝ ꯀꯔꯥꯏꯗꯅꯣ ꯖꯒꯥ ꯑꯃꯗ ꯃꯍꯥꯛ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯊꯣꯛꯈꯤ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯥꯏꯕ ꯑꯗꯨꯅ ꯉꯥꯏꯈꯣ ꯅꯈꯣꯏ ꯀꯅꯥꯝꯇ ꯆꯪꯂꯛꯀꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯂꯩꯃꯥꯏꯗ ꯈꯨꯄꯥꯛꯅ ꯕꯝ ꯐꯨꯈꯤꯕꯗ ꯃꯐꯝ ꯑꯗꯣ ꯈꯤꯇꯪ ꯅꯤꯜꯗꯨꯅ ꯅꯤꯛꯂꯤ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯇꯧꯕ ꯉꯝꯕ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯅꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯗꯨꯝꯅ ꯂꯩꯃꯥꯏꯗ ꯐꯨꯈꯤꯕꯗꯒꯤꯗꯤ ꯃꯈꯣꯡꯗ ꯌꯥꯜꯂꯤꯕꯗꯣ ꯊꯥꯗꯣꯔꯛꯄꯒꯨꯝ ꯈꯪꯊꯥ ꯊꯥꯗꯣꯔꯛꯄꯗ ꯑꯃꯥꯏꯕꯗꯣ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯩ ꯀꯣꯏꯔꯤꯕꯗꯣ ꯃꯈꯥ ꯆꯠꯊꯔꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯩ ꯀꯣꯏꯈꯤꯕ ꯑꯁꯤꯗꯒꯤꯗꯤ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯆꯥꯎꯔꯕ ꯎ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯍꯥꯏꯊꯔꯛꯇꯨꯅ ꯂꯩꯔꯤꯕ ꯃꯁꯥꯁꯤꯡ ꯑꯗꯣ ꯑꯃꯒ ꯊꯣꯝꯖꯤꯟꯅꯗꯨꯅ ꯈꯦꯀꯥꯏꯅꯗꯨꯅ ꯀꯦꯔꯦ ꯀꯦꯔꯛ ꯂꯥꯎꯅ ꯃꯈꯣꯜ ꯑꯗꯣ ꯍꯧꯅ ꯌꯥꯝꯅ ꯀꯟꯅ ꯇꯛꯈꯥꯏꯅꯔꯛꯂꯤ ꯑꯗꯨꯒ ꯎ ꯄꯥꯝꯕꯤꯁꯤꯡ ꯑꯗꯣ ꯁꯣꯔꯣ ꯂꯥꯎꯅꯁꯨ ꯅꯤꯛꯂꯤ ꯇꯧꯔꯤꯕ ꯑꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯣ ꯀꯤꯅꯔꯛꯂꯗꯨꯅ ꯅꯣꯡꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯎ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯌꯦꯡꯅꯔꯛꯄꯗꯗꯤ ꯎ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯁꯥ ꯈꯨꯗꯤꯡꯗ ꯃꯨꯁꯤꯟ ꯃꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯂꯒ ꯂꯩꯔꯕꯒꯨꯝꯅ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇ ꯎꯔꯤ ꯅꯣꯡ ꯃꯪꯁꯤꯟꯕ ꯑꯃꯗꯤ ꯅꯣꯡ ꯀꯟꯅ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝꯁꯤꯡ ꯑꯗꯣ ꯉꯥꯟꯗꯕꯅꯤꯅ ꯎꯒꯤ ꯎꯁꯥꯁꯤꯡ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯤ ꯀꯔꯤ ꯇꯣꯡꯂꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯕꯗꯤ ꯅꯠꯇꯦ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯐꯦꯠ ꯎꯔꯤꯕꯁꯤ ꯁꯣꯝꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯩ ꯍꯧꯒꯠꯇꯨꯅ ꯃꯩꯖꯥꯎ ꯊꯥꯗꯨꯅ ꯖꯩꯒ ꯇꯧꯔꯤꯕ ꯑꯗꯨꯒꯤ ꯃꯩꯉꯥꯜ ꯑꯗꯨꯗ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯎꯁꯤꯡ ꯑꯗꯨꯒꯤ ꯎꯁꯥꯁꯤꯡꯗꯣ ꯑꯃꯨꯛ ꯎꯈꯤꯕꯗꯨꯗꯅꯤ ꯃꯈꯣꯏꯅ ꯚꯥꯞꯅ ꯁꯥꯒꯠꯇꯨꯅ ꯎꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥꯅꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯨꯃ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯖꯩꯒ ꯑꯗꯨꯕꯨ ꯌꯥꯎꯔꯤꯕ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯜ ꯂꯃꯟ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯀꯣꯡꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯩ ꯆꯥꯛꯑꯦ ꯍꯥꯏꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯇꯥꯔꯤ ꯑꯗꯨꯒ
ꯌꯨꯝꯐꯝ ꯃꯊꯛ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯩ ꯆꯥꯛꯂꯦ ꯍꯥꯏꯗꯨꯅ ꯀꯣꯏꯆꯦꯜ ꯆꯦꯟꯕꯒꯤ ꯁꯛꯇꯝ ꯃꯌꯥꯝꯁꯨ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯅꯁꯨ ꯈꯪꯂꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯩꯅ ꯆꯥꯛꯂꯒ ꯀꯌꯥꯝ ꯌꯥꯝꯅ ꯋꯥꯅ ꯁꯤꯈꯤ ꯍꯥꯏꯕꯁꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯃꯗ ꯑꯃꯨꯛ ꯆꯦꯟ ꯃꯁꯥꯗꯣ ꯊꯔꯣ ꯂꯩꯃꯥꯏꯗ ꯑꯣꯜꯂꯒ ꯃꯩꯅ ꯆꯥꯛꯇꯨꯅ ꯁꯤꯈꯤꯕꯗꯨ ꯎꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯁꯤꯔꯤꯕ ꯃꯤꯁꯤ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯏꯂꯥꯏ ꯂꯥꯏꯅꯗꯤ ꯊꯥꯗꯣꯔꯛꯂꯔꯣꯏ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯍꯅꯨꯕꯤꯗꯣ ꯍꯧꯒꯠꯂꯛꯂꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯁꯥꯗ ꯆꯥꯛꯂꯤꯕ ꯃꯩ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯃꯨꯠꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯆꯐꯨ ꯑꯃ ꯂꯩꯃꯥꯏꯗꯒꯤ ꯇꯧꯈꯥꯏꯔꯛꯂꯒ ꯃꯍꯥꯛꯅ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯨꯕ ꯂꯥꯏꯙꯤ ꯑꯃ ꯂꯧꯈꯠꯂꯛꯂꯒ ꯑꯖꯥ ꯄꯨꯖꯥ ꯇꯧꯗꯨꯅ ꯑꯉꯥꯡꯁꯤꯡꯕꯨ ꯀꯧꯔꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯒꯤ ꯊꯋꯥꯏ ꯁꯠꯄꯅꯆꯤꯡꯕꯗꯣ ꯂꯣꯏꯅ ꯃꯌꯥꯝꯅ ꯎꯔꯤ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤꯗꯤ ꯃꯌꯥꯝꯗꯣ ꯍꯦꯟꯅ ꯑꯃꯨꯛ ꯁꯥꯎꯒꯠꯂꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯄꯥꯏꯔꯤꯕ ꯂꯥꯏꯙꯤꯗꯣ ꯑꯃꯨꯛ ꯃꯩ ꯕ꯭ꯔꯪ ꯍꯧꯔꯛꯇꯨꯅ ꯃꯉꯣꯟꯗ ꯋꯥꯏꯔꯛꯇꯨꯅ ꯃꯊꯪ ꯑꯃꯨꯛ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯂꯤꯕꯗꯣ ꯃꯌꯥꯝꯗ ꯎꯔꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯃꯃꯩ ꯃꯀꯣꯛ ꯁꯝꯅꯗ꯭ꯔꯕ ꯁꯛꯇꯝ ꯑꯁꯤ ꯎꯔꯨꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯣ ꯀꯤꯅꯕꯅ ꯂꯣꯏꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯒꯤ ꯂꯩꯃꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯁꯤꯡꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯜꯁꯤꯡ ꯑꯗꯣ ꯈꯣꯟꯖꯦꯜ ꯑꯃ ꯇꯧꯔꯛꯂꯤ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯁꯣꯔꯣꯞ ꯆꯦꯟꯕꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯇꯥꯔꯛꯄꯗꯨꯗ ꯃꯌꯥꯝꯗꯣ ꯇꯨꯡꯃꯥꯡ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯂꯤꯕ ꯏꯁꯤꯡ ꯑꯗꯨꯒꯤ ꯏꯃꯥꯏꯗ ꯌꯦꯡꯊꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇ ꯏꯁꯤꯡꯁꯤꯡ ꯑꯗꯣ ꯏ ꯉꯥꯛꯇ ꯑꯣꯏꯅ ꯎꯔꯤ꯫ ꯑꯁꯨꯝꯅ ꯉꯥꯡꯁꯪ ꯉꯥꯡꯅ ꯏ ꯉꯥꯛꯇ ꯑꯣꯏꯅ ꯎꯕ ꯑꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯐ꯭ꯔꯪ ꯆꯣꯡꯗꯨꯅ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯅ "ꯀꯩꯅꯣ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯂꯥꯏ ꯈꯨꯔꯨꯝꯕꯁꯤꯕꯨ ꯇꯣꯛꯂꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ? ꯂꯩꯀꯥꯏ ꯑꯁꯤ ꯃꯨꯠꯂꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ? ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯡꯗꯕ ꯑꯣꯏꯔꯒꯗꯤ ꯀꯩꯗꯧꯕꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯌꯥꯎꯔꯤꯕꯅꯣ?" ꯑꯁꯨꯝꯅ ꯆꯩꯔꯛꯄꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯣ ꯏꯀꯥꯏꯒꯨꯝ ꯁꯥꯎꯅꯤꯡꯒꯨꯝ ꯃꯈꯣꯏꯁꯨ ꯇꯨꯃꯤꯟ ꯂꯩꯅꯔꯤ꯫ ꯑꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯂꯤ, "ꯑꯩꯅ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯑꯁꯨꯛ ꯀꯟꯅ ꯂꯥꯏ ꯈꯨꯔꯨꯝꯂꯒ ꯅꯈꯣꯏꯅ ꯄꯪꯂꯥꯎꯗ ꯂꯥꯎꯏ ꯄꯪꯆꯣꯡꯗ ꯆꯣꯡꯏ ꯆꯦꯟꯈꯤꯅꯕꯁꯨ ꯍꯣꯠꯅꯔꯤ꯫ ꯅꯈꯣꯏꯗ ꯑꯩꯅ ꯀꯔꯤꯝꯇ ꯇꯧꯔꯛꯂꯣꯏ꯫ ꯅꯈꯣꯏꯗ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯀꯤꯍꯜꯂꯤꯕꯅꯤ ꯍꯥꯏꯗꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯍꯟꯇꯛꯃꯨꯛꯀ ꯆꯦꯟꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯑꯩ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯅ ꯌꯨꯝꯗ ꯆꯠꯈ꯭ꯔꯒꯅꯤ꯫ ꯑꯩꯒꯤ ꯊꯋꯥꯏ ꯃꯥꯡꯕ ꯌꯥꯒꯗꯧꯔꯤꯕꯅꯤ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯆꯦꯟꯈ꯭ꯔꯕꯗꯤ." ꯑꯁꯨꯝꯅ ꯑꯃꯥꯏꯕꯗꯨꯅ ꯁꯥꯎꯔꯛꯄꯗꯨꯗ ꯃꯈꯣꯏꯁꯨ ꯇꯨꯃꯤꯟ ꯂꯩꯔꯤ꯫ ꯄꯥꯡꯗꯕ ꯅꯈꯣꯏꯗꯤ ꯀꯩꯗꯧꯕꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯌꯥꯎꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯆꯩꯔꯛꯄꯗꯨꯗ ꯃꯈꯣꯏꯁꯨ ꯏꯀꯥꯏꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕꯗꯣ ꯂꯥꯏ ꯈꯨꯔꯨꯝꯕꯗꯨ ꯃꯈꯥ ꯆꯠꯊꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗꯣ ꯑꯃꯨꯛ ꯃꯈꯥ ꯆꯠꯊꯗꯨꯅ ꯃꯩꯖꯥꯎ ꯊꯥꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯅꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯩꯖꯥꯎ ꯊꯥꯗꯨꯅ ꯍꯣꯠꯅꯔꯛꯄ ꯑꯁꯤꯗ ꯃꯩꯒꯤ ꯃꯩꯁꯥ ꯃꯩꯉꯥꯜ ꯑꯗꯨꯅ ꯃꯌꯥꯝꯗ ꯐꯪꯕꯗ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯂꯩꯔꯝꯕ ꯑꯀꯤꯕ ꯃꯤꯄꯥꯏꯕ, ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯄꯥꯡꯒꯜ ꯁꯣꯟꯊꯔꯝꯕ, ꯀꯤꯊꯤꯛ ꯀꯤꯔꯨꯝ ꯇꯧꯔꯝꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯂꯣꯏꯅꯃꯛ ꯀꯣꯛꯈꯤꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯃꯀꯣꯛꯇ ꯌꯦꯠꯂꯤꯕ ꯀꯣꯛꯁꯦꯠ ꯑꯗꯣ ꯀ꯭ꯔꯛ ꯂꯥꯛꯅ ꯑꯃꯨꯛ ꯌꯦꯠꯁꯤꯟꯈ꯭ꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯑꯃꯨꯛ ꯃꯍꯥꯛꯅ ꯍꯧꯒꯠꯂꯤꯕ ꯃꯩ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯂꯩꯔꯤꯕ ꯎꯆꯥꯜ ꯁꯤꯡꯒꯩꯁꯤꯡ ꯑꯗꯨꯗꯒꯤ ꯎꯆꯥꯜ ꯆꯥꯎꯔꯕ ꯀꯌా ꯑꯃꯁꯨ ꯍꯥꯞꯆꯤꯟꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯃꯩꯁꯤꯡ ꯑꯗꯣ ꯃꯩꯖꯥꯎ ꯊꯥꯗꯨꯅ ꯀꯔꯤꯒꯨꯝꯕ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯈꯔ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯔꯛꯂꯤ꯫ ꯇꯧꯔꯤꯕ ꯑꯁꯤꯗ ꯃꯁꯥꯁꯨ ꯋꯥꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯋꯥꯕꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯣ ꯊꯛ ꯅꯤꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯤ, ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯟꯇꯛꯃꯨꯛꯇꯤ ꯀꯔꯤꯝꯇ ꯂꯦꯡꯕꯤꯔꯒꯅꯨ ꯍꯥꯏꯗꯨꯅ ꯃꯩꯖꯥꯎ ꯊꯥꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯂꯛꯂꯤ꯫ ꯌꯥꯝꯅ ꯉꯛꯂꯤꯕ ꯑꯃꯅ ꯑꯗꯨ ꯀꯟꯅ ꯇꯥꯔꯤꯕ ꯅꯣꯡ ꯑꯗꯨꯗ ꯍꯧꯖꯤꯛ ꯃꯩꯅ ꯉꯔꯪ ꯆꯥꯛꯂꯤꯕꯗꯣ ꯁꯨꯡꯃꯨꯠ ꯃꯨꯠꯇꯦ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯄꯣꯠ ꯆꯩ ꯂꯪꯁꯤꯟꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯑꯖꯥ ꯄꯨꯖꯥ ꯇꯧꯗꯨꯅ ꯖꯩꯒꯗꯣ ꯃꯈꯥ ꯆꯠꯊꯔꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯇꯧꯕ ꯉꯝꯕ ꯃꯍꯩ ꯑꯗꯨꯗ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕ ꯑꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯤꯕ ꯍꯅꯨꯕꯤ ꯑꯃꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯤꯕꯗꯨꯁꯨ ꯃꯥꯡꯈ꯭ꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯣꯡ-ꯅꯨꯡꯁꯤꯠ ꯇꯧꯔꯝꯕꯗꯨꯁꯨ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯖꯩꯒꯗꯣ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯈꯨꯔꯨꯝꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯖꯩꯒ ꯇꯧꯕꯁꯨ ꯂꯣꯏꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯁꯨ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯈꯨꯔꯨꯝꯕꯁꯤ ꯂꯣꯏꯔꯕꯅꯤꯅ ꯌꯨꯝꯗ ꯍꯟꯅꯔꯁꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯍꯩꯁꯤꯡꯂꯕ ꯑꯃꯗꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯑꯗꯨꯒꯤꯗꯃꯛꯇ ꯌꯥꯝꯂꯕ ꯑꯋꯥꯃꯟ ꯀꯌꯥ ꯑꯃ ꯄꯤꯕꯤꯔꯤ꯫ ꯃꯗꯨ ꯅꯠꯇꯅ ꯃꯈꯣꯏꯅ ꯉꯝꯖꯕ ꯃꯥꯒꯤ ꯍꯤꯡꯈꯣꯜ ꯁꯝꯕꯟꯗ ꯄꯥꯟꯅꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯏꯟꯁꯥꯡ ꯅꯥꯄꯤ ꯀꯌꯥ ꯑꯃꯁꯨ ꯑꯃꯥꯏꯕꯗꯨꯗ ꯍꯥꯞꯄꯤꯔꯤ꯫
ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯥꯏꯕꯗꯣ ꯃꯍꯥꯛꯀꯤ ꯌꯨꯝ ꯐꯥꯎꯕ ꯃꯌꯥꯝꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯊꯤꯟꯕꯤꯔꯝꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯌꯨꯝꯗ ꯂꯣꯏꯅꯃꯛ ꯍꯟꯖꯤꯟꯅꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯑꯉꯥꯡ ꯃꯊꯪ ꯍꯥꯠꯇꯨꯅ ꯄꯨꯟꯁꯤ ꯆꯨꯞꯇꯨꯅ ꯍꯤꯡꯂꯝꯕ ꯑꯃꯗꯤ ꯂꯩꯀꯥꯏ ꯑꯗꯨꯕꯨ ꯃꯨꯠ ꯇꯥꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯂꯝꯕ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯑꯃꯗꯤ ꯃꯥꯏꯕꯤ ꯍꯟꯅꯨꯕꯤ ꯑꯗꯣ ꯃꯌꯥꯝ ꯆꯪꯗꯨꯅ ꯖꯩꯒ ꯄꯥꯡꯊꯣꯛꯈꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯍꯟꯅꯨꯕꯤꯗꯨꯒꯤ ꯊꯋꯥꯏ ꯃꯌꯦꯜꯗꯣ ꯃꯄꯨꯡ ꯐꯥꯅ ꯃꯥꯡꯍꯟꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯌꯨꯝꯐꯝ ꯑꯗꯨꯁꯨ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯌꯨꯝꯐꯝ ꯐꯥꯎꯕ ꯃꯍꯥꯛꯅ ꯂꯩꯔꯝꯂꯤꯕꯗꯣ ꯃꯁꯤꯒꯤ ꯌꯨꯝꯁꯤꯅꯤ ꯍꯥꯏꯕꯗꯨ ꯐꯥꯎꯕ ꯑꯃꯠꯇ ꯊꯅꯝꯗꯅ ꯄꯨꯝꯅꯃꯛ ꯃꯨꯠ ꯇꯥꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯉꯥꯡ ꯅꯨꯄꯤꯁꯤꯡ ꯑꯃꯝ ꯃꯊꯦꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕ ꯁꯥꯟꯅꯕ ꯇꯧꯔꯝꯗꯕꯗꯣ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕ ꯁꯥꯟꯅꯕꯗ ꯅꯠꯇꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯈ꯭ꯔꯤ꯫ ꯑꯗꯨꯒ ꯂꯩꯔꯥꯡꯇꯣꯟ, ꯄꯣꯏꯔꯩ ꯑꯃꯗꯤ ꯐꯖꯊꯣꯏ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯌꯨꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏꯈꯤꯕꯤꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫